ꯃꯆꯥ ꯀꯥꯏꯅꯈ꯭ꯔꯕ ꯃꯄꯥ ꯑꯃꯒꯤ ꯃꯐꯝꯗ ꯑꯀꯤꯕ ꯑꯃ ꯑꯃꯨꯛ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯐꯝꯅꯥꯏꯕꯁꯤꯡꯅ ꯄꯩꯁꯥ ꯇꯥꯟꯕ ꯁꯛꯇꯤ ꯄꯥꯏꯅꯕ ꯍꯣꯠꯅꯔꯤ, ꯁꯤꯕ ꯆꯪꯕ ꯀꯤꯗꯅ, ꯑꯇꯣꯞꯄꯒꯤ ꯑꯋꯥ ꯑꯅꯥ ꯌꯦꯡꯗꯅ꯫ ꯁꯔꯀꯥꯔꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯆꯥꯕꯨ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕꯗ ꯃꯄꯥ ꯑꯃꯅ ꯁꯔꯀꯥꯔꯗ ꯃꯆꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯤ꯫ ꯂꯥꯏꯔꯕ ꯃꯄꯥꯒꯤꯗꯤ ꯑꯉꯝ ꯑꯊꯧꯗ ꯍꯥꯏꯖ ꯅꯣꯟꯖꯕ ꯑꯁꯤ ꯅꯠꯇꯅ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕ ꯋꯥꯍꯪꯗꯤ ꯂꯥꯏꯔꯕ ꯃꯄꯥꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯁꯛꯇꯤ ꯄꯥꯏꯕꯁꯤꯡ ꯑꯁꯤꯅ ꯐꯪꯅꯅꯕ ꯊꯤꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯑꯁꯤꯅꯤ꯫ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯃꯌꯥꯝ, ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯥꯗꯥꯔꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯌꯥꯝꯅ ꯋꯥꯅ ꯁꯣꯟꯊꯅ ꯆꯠꯂꯤ꯫ ꯅꯥꯀꯟꯗ ꯊꯦꯠꯂꯤꯕ ꯇꯤꯚꯤꯗꯨꯗ ꯅ꯭ꯌꯨꯁ ꯑꯦꯡꯀꯔ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯤ꯫ ꯃꯁꯥꯒꯤ ꯃꯌꯨꯝ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯝꯗꯧꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯁꯦꯟꯅꯒꯅꯤ? ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤ ꯑꯆꯨꯝꯕ ꯄꯥꯎꯅꯤ꯫ ꯀꯝꯗꯧꯅ ꯀꯃꯥꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯅꯕ ꯄꯥꯎ ꯇꯥꯃꯤꯟꯅꯁꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯍꯥꯏꯅꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯥ ꯐꯥꯈ꯭ꯔꯦ꯫ ꯈꯔ ꯑꯃꯅ ꯀꯅꯥꯅ ꯁꯟꯗꯣꯛꯄ ꯇꯣꯛꯉꯥꯅꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤꯕꯨ ꯊꯥꯖꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝ ꯈꯔ ꯑꯃꯅꯗꯤ ꯌꯥꯝꯅ ꯆꯤꯡꯅꯕ ꯋꯥꯍꯪ ꯍꯪꯂꯤ, ꯀꯝꯗꯧꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯕꯨ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯐꯥꯈ꯭ꯔꯤꯕꯅꯣ? ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕ ꯊꯕꯛꯂꯥ? ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯐꯥꯈꯤꯕ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯣꯡ, ꯑꯣꯚꯔꯕ꯭ꯔꯤꯖ ꯅꯤꯡꯈꯥꯏꯕꯒꯤ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯑꯃ ꯌꯥꯎꯅꯔꯦ ꯍꯥꯏꯗꯨꯅ ꯄꯜꯂꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯁꯔꯀꯥꯔꯒꯤ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯗꯨꯅ ꯃꯔꯨ ꯃꯔꯥꯡ ꯍꯨꯟꯈꯤꯕ ꯂꯥꯏꯔꯕ ꯂꯧꯃꯤ ꯑꯗꯨꯗꯤ ꯂꯧꯔꯣꯛ ꯍꯟꯊꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯟ ꯁꯤꯡꯕ ꯉꯝꯗꯕꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯄꯥꯎ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯄꯩꯁꯥ ꯄꯥꯏꯕ ꯀꯔꯕꯥꯔ ꯋꯥꯂꯥ ꯀꯌꯥ ꯑꯃꯅ ꯁꯔꯀꯥꯔꯒꯤ ꯕꯦꯡꯛꯇꯒꯤ ꯂꯨꯄꯥ ꯀꯔꯣꯔ ꯂꯤꯁꯤꯡ ꯀꯌꯥ ꯄꯨꯗꯨꯅ ꯂꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯁꯔꯀꯥꯔꯒꯤ ꯃꯄꯤ ꯃꯄꯥ ꯐꯝꯅꯥꯏꯕꯁꯤꯡꯅ ꯀꯔꯞꯁꯟ ꯇꯧꯕꯒꯤ ꯆꯥꯡꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯣꯡ ꯅꯤꯡꯈꯥꯏꯕ, ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯕ, ꯄꯩꯁꯥ ꯆꯥꯕ ꯑꯣꯐꯤꯁꯥꯔ, ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯃꯁꯥ ꯃꯁꯥꯇꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤ ꯀꯩꯅꯣꯝꯃꯗꯤ ꯏꯁꯣꯏ ꯁꯣꯏꯕꯗꯧꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯎꯅ ꯁꯔꯀꯥꯔꯗꯤ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯥꯒꯤ ꯅꯨꯄꯤ ꯖꯌꯥꯅ ꯀꯞꯂꯤꯕ ꯑꯗꯨ ꯊꯦꯝꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ? ꯖꯌꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯀꯞꯄꯁꯦ ꯃꯤꯅ ꯎꯔꯒ ꯅꯪꯒꯤ ꯏꯖꯠ ꯁꯣꯛꯂꯕ꯭ꯔꯥ? ꯃꯤꯅꯤꯁꯇꯔꯒꯤ ꯅꯨꯄꯤꯗꯤ ꯀꯞꯄ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ? ꯑꯩꯅꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯆꯥꯅꯨꯄꯥ ꯔꯣꯍꯟꯕꯨ ꯂꯟꯗꯟꯗ ꯊꯥꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯈ꯭ꯔꯁꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯈꯣꯏꯗꯗꯤ ꯊ꯭ꯔꯦꯠ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯏꯃꯦꯖ ꯁꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯈꯤꯗꯦ꯫ ꯏꯆꯥꯅꯨꯄꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝꯍꯟꯈꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯨ ꯋꯥ ꯈꯨꯝꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯅꯨꯄꯥ ꯔꯣꯍꯟꯒꯤ ꯀꯦꯁ ꯑꯁꯤ ꯅꯥꯆꯤꯀꯦꯠ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯔꯣꯍꯟ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯖꯌꯥꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯀꯌꯥ ꯊꯥꯖꯗ꯭ꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯄꯥꯔꯇꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯃꯦꯝꯕꯔ ꯄ꯭ꯔꯇꯥꯞ ꯂꯥꯛꯇꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯍꯥꯏꯔꯤ, ꯁꯔꯀꯥꯔ ꯁꯦꯟꯂꯝꯗꯥꯏꯗꯅ ꯑꯩꯉꯣꯟꯗ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯈꯤꯗꯦ, ꯄꯥꯔꯇꯤ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯔꯇꯤꯒꯤ ꯊꯕꯛ ꯂꯣꯏꯅꯃꯛ ꯇꯧꯍꯟꯈꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯌꯨꯝ ꯑꯃꯨꯛ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯥꯆꯤꯀꯦꯠ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡꯏꯟꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗ ꯁꯥꯎꯅ ꯍꯪꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯇꯥꯞꯀ CBI, ꯔꯣ ꯑꯃꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣꯒꯤ ꯆꯤꯐ ꯑꯣꯐꯤꯁꯥꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯀꯣꯛ ꯑꯣꯏꯕ ꯑꯣꯐꯤꯁꯥꯔꯅ ꯍꯥꯏꯔꯤ, ꯑꯁꯨꯛ ꯆꯥꯎꯕ ꯀꯦꯁ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ CBIꯒꯤ ꯖꯨꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯅꯥꯆꯤꯀꯦꯠꯇ ꯄꯥꯏꯍꯜꯂꯤꯅꯣ? ꯄ꯭ꯔꯇꯥꯞꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯗ ꯖꯨꯅꯤꯌꯔ ꯁꯦꯅꯤꯌꯔ ꯍꯥꯏꯕ ꯂꯩꯇꯦ, ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯑꯈꯟꯅꯕ ꯃꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃ ꯈꯜꯂꯒ ꯀꯦꯁ ꯑꯁꯤ ꯄꯥꯏꯍꯟꯕꯅꯤ꯫ ꯃꯥꯅ ꯄꯨꯂꯤꯁ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯊꯕꯛ ꯌꯥꯝꯅ ꯇꯧꯔꯛꯂꯕꯅꯤ꯫ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯏ ꯄꯥꯛꯇꯨꯅꯇ ꯂꯥꯛꯂꯤ꯫ ꯀꯦꯁ ꯑꯁꯤꯗꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕ ꯃꯤ ꯈꯜꯂꯒ ꯑꯩꯅ ꯄꯥꯏꯍꯟꯈꯤꯕꯅꯤ꯫ ꯅꯥꯆꯤꯀꯦꯠꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯔꯣꯍꯟ ꯀꯅꯥꯅ ꯐꯥꯕꯅꯣ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯔꯛꯀꯅꯤ, ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯒꯤ ꯃꯅꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯧꯃꯤꯟꯅꯗꯣꯏꯁꯤꯗꯤ꯫ ꯑꯁꯣꯝꯗꯅ ꯅꯥꯆꯤꯀꯦꯠꯁꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯝꯃꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯍꯟ ꯀꯅꯥꯅ, ꯀꯝꯗꯧꯅ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯐꯥꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯃꯇꯦꯛ ꯑꯃ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯇ꯭ꯔꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯕ, ꯍꯥꯄꯨ ꯆꯨꯕ ꯃꯥꯟꯕ ꯅꯤꯔꯃꯜ ꯗꯦꯍꯔꯥꯗꯨꯟ ꯇꯝꯅ ꯂꯥꯛꯏ꯫ ꯅꯤꯔꯃꯜꯅ ꯇ꯭ꯔꯦꯟꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯥꯒꯤ ꯂꯩꯐꯝ ꯀꯥꯗꯨꯗ ꯆꯥꯏꯔꯤꯕ ꯃꯣꯠꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯦꯍꯔꯥꯗꯨꯟꯒꯤ ꯃꯦꯞ ꯑꯃꯁꯨ ꯌꯦꯡꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯍꯟꯒꯤ ꯃꯔꯝꯗ ꯏꯔꯤꯕ ꯈꯕꯔꯗ ꯌꯥꯎꯔꯤꯕ ꯄꯦꯖꯁꯤꯡ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯔꯣꯍꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯊꯅ ꯊꯤꯖꯤꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯔꯣꯍꯟꯗꯤ ꯃꯥꯒꯤ ꯍꯣꯁꯇꯦꯜꯒꯤ ꯀꯥꯗꯨꯗ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯃ ꯂꯥꯛꯂꯒ ꯔꯣꯍꯟ ꯇꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯒꯥꯔꯗ ꯑꯗꯨꯗ ꯔꯣꯍꯟ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯄꯤꯔꯤ꯫ ꯒꯥꯔꯗꯁꯤꯡꯅ ꯔꯣꯍꯟꯕꯨ ꯀꯝꯗꯧꯅ ꯁꯦꯟꯅꯔꯤ ꯍꯥꯏꯕꯁꯤ ꯅꯤꯔꯃꯜꯅ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯂꯩꯔꯤꯕ
ꯄꯥꯟ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯀꯨꯞꯊꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯔꯃꯜꯅ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯔꯣꯍꯟꯒꯤ ꯃꯔꯝꯗ ꯈꯪꯂꯛꯄꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗ ꯅꯤꯡꯊꯤꯖꯅ ꯏꯁꯤꯜꯂꯤ꯫ ꯔꯣꯍꯟꯕꯨ ꯁꯪꯂꯤꯕ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯔꯣꯍꯟꯒꯤ ꯇꯨꯝꯕ ꯆꯦꯛ ꯇꯧꯕ ꯂꯥꯛꯄꯁꯤ ꯑꯍꯥꯟꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯗ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯌꯨꯛꯀꯤ ꯄꯨꯡ 4ꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10ꯗꯒꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯐꯥꯎꯕꯗꯤ ꯔꯣꯍꯟꯕꯨ ꯀꯅꯥꯝꯇꯅ ꯁꯦꯟꯅꯗꯦ ꯍꯥꯏꯕꯁꯦ ꯅꯤꯔꯃꯜꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯔꯣꯍꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯆꯤꯀꯨꯁꯨ ꯔꯣꯍꯟꯕꯨ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯆꯦꯛ ꯇꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯥꯔꯗꯅ ꯆꯦꯛ ꯇꯧꯕ ꯂꯥꯛꯂꯝꯗꯥꯏꯗ ꯇꯨꯝꯕ ꯁꯥꯁꯤꯟꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯄꯨꯡ 10ꯒꯤ ꯆꯦꯛ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯔꯣꯍꯟ ꯑꯃꯗꯤ ꯆꯤꯀꯨ ꯍꯧꯒꯠꯂꯛꯇꯨꯅ ꯍꯣꯁꯇꯦꯜꯗꯒꯤ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨꯗ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯋꯥꯜ ꯆꯣꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯜ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯄꯥꯟ ꯗꯨꯀꯥꯟꯁꯤꯡꯗꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯆꯥꯅꯅꯕ ꯂꯥꯛꯂꯤ꯫ ꯔꯣꯍꯟꯅ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯣꯁꯇꯦꯜꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯄ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯁꯤ ꯅꯤꯔꯃꯜꯅ ꯌꯥꯝꯅ ꯀꯨꯞꯊꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯤꯔꯃꯜꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯗꯨꯀꯥꯟ ꯃꯄꯨ ꯑꯃꯗ ꯍꯪꯂꯛꯏ, ꯃꯐꯝ ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯀꯔꯤ ꯆꯪꯕꯒꯦ? ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯦ ꯆꯥꯡꯒꯤꯗꯤ ꯀꯩꯁꯨ ꯆꯪꯗꯦ, ꯄꯨꯂꯤꯁ ꯊꯦꯡꯅꯔꯕꯗꯤ ꯃꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯩꯁꯥ ꯄꯤꯕ ꯇꯥꯕꯅꯤ꯫ ꯄꯩꯁꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯆꯥꯅ ꯊꯛꯅꯅꯕ ꯆꯥ ꯀ꯭ꯋꯥ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧꯗꯕ ꯂꯩꯇꯦ꯫ ꯅꯤꯔꯃꯜ ꯅꯣꯡꯃ ꯅꯤꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯔꯣꯍꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯔꯣꯍꯟꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯔꯣꯍꯟ ꯐꯥꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤ ꯅꯨꯃꯤꯠꯇ ꯔꯣꯍꯟ ꯐꯥꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯅꯤꯔꯃꯜꯒ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯔꯤꯕ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅꯗꯤ ꯃꯥꯒ ꯅꯤꯔꯃꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯔꯃꯜꯅ ꯃꯈꯣꯡ ꯁꯦꯛ ꯁꯦꯛꯇꯨꯅ ꯗꯨꯀꯥꯟꯗꯒꯤ ꯍꯟꯈꯤꯕ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯔꯃꯜ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯪ ꯑꯣꯏ ꯀꯩ ꯑꯣꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯄꯨꯅ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯄꯗꯤ ꯏꯇꯣꯝꯗ ꯆꯠꯆꯔꯒꯦ, ꯑꯗꯨꯒ ꯁ꯭ꯀꯨꯜꯗꯒꯤ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯔꯃꯜ ꯑꯄꯨ ꯀꯧꯗꯨꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ ꯔꯣꯍꯟ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯁꯤꯟꯅꯤ꯫ ꯅꯥꯆꯤꯀꯦꯠꯅ ꯔꯣꯍꯟꯕꯨ ꯒꯥꯔꯗ ꯇꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯗ ꯍꯪꯂꯛꯏ, ꯃꯈꯣꯏꯅ ꯀꯝꯗꯧꯅ ꯔꯣꯍꯟꯕꯨ ꯁꯦꯟꯅꯕꯒꯦ ꯍꯥꯏꯅ꯫ ꯒꯥꯔꯗ ꯑꯅꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10ꯗ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯄꯨꯡ 4ꯗ ꯑꯃꯨꯛ ꯔꯣꯍꯟꯒꯤ ꯍꯣꯁꯇꯦꯜ ꯆꯪꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯏ꯫ ꯅꯥꯆꯤꯀꯦꯠꯅ ꯁꯥꯎꯅ ꯍꯪꯂꯛꯏ, 24 ꯑꯋꯥꯔ ꯁꯦꯟꯅꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯒꯥꯔꯗ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯃꯥꯡ ꯆꯍꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯃꯣꯏ ꯍꯥꯏꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯁꯤꯡ ꯍꯟꯊꯈꯤꯕꯅꯤ꯫ ꯃꯤꯇꯤꯡ ꯑꯁꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯇꯥꯞ, ꯑꯥꯔꯃꯤꯒꯤ ꯆꯤꯐ ꯑꯣꯐꯤꯁꯥꯔ, CBI ꯔꯣ ꯑꯃꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣꯒꯤ ꯆꯤꯐ ꯑꯣꯐꯤꯁꯥꯔ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯄ꯭ꯔꯇꯥꯞꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯧꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯌꯥꯝꯅ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯒꯥꯔꯗ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏꯅ ꯍꯣꯁꯇꯦꯜ ꯑꯃꯗꯤ ꯁ꯭ꯀꯨल ꯒꯦꯠ ꯃꯅꯥꯛꯇ ꯁꯪꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯔꯣꯍꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯆꯤꯀꯨꯁꯨ ꯈꯪꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯩꯈꯣꯏꯅ ꯄꯨꯡ 10ꯒꯤ ꯔꯥꯎꯟ ꯂꯣꯏꯔꯛꯄ ꯉꯥꯏꯔꯒ ꯔꯣꯍꯟ ꯑꯃꯗꯤ ꯆꯤꯀꯨ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯂꯛꯇꯨꯅ ꯍꯣꯁꯇꯦꯜꯒꯤ ꯋꯥꯜ ꯆꯣꯡꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠ ꯂꯩꯔꯝꯃꯦ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤꯁꯨ ꯔꯣꯍꯟꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯈꯔꯗꯒꯤ ꯍꯧꯖꯤꯛꯇ ꯈꯪꯉꯛꯄꯅꯤ꯫ ꯍꯥꯟꯅꯗꯤ ꯃꯈꯣꯏꯁꯨ ꯋꯥ ꯑꯝꯇ ꯍꯥꯏꯗꯣꯛꯅꯗꯦ꯫ ꯅꯥꯆꯤꯀꯦꯠꯅ ꯍꯥꯏꯔꯛꯏ, ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯍꯧꯅꯕꯤꯅꯤ ꯃꯗꯨꯗꯤ ꯊꯧꯗꯣꯛ ꯑꯆꯧꯕ ꯑꯃ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯅꯥꯝꯇ ꯀꯩꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯀꯅꯤ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯈꯣꯏꯅ ꯔꯣꯍꯟꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗ ꯈꯪꯅꯁꯟꯗꯨꯅ ꯔꯣꯍꯟꯒꯤ ꯃꯔꯣꯝꯗ ꯈꯪꯗꯣꯛꯄ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ ꯅꯤꯔꯃꯜꯅ ꯔꯣꯍꯟꯕꯨ ꯐꯥꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯔꯣꯍꯟ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯍꯣꯁꯇꯦꯜ ꯋꯥꯜ ꯆꯣꯡꯊꯣꯛꯇꯨꯅ ꯑꯆꯥꯄꯣꯠ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯔꯃꯜꯁꯨ ꯔꯣꯍꯟꯅ ꯂꯥꯛꯀꯗꯕ ꯃꯐꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯔꯣꯍꯟꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯔꯃꯜꯅ ꯃꯇꯝ ꯑꯃꯗ ꯃꯆꯥꯅꯨꯄꯥ ꯑꯄꯨꯒꯤꯗꯃꯛꯇ ꯆꯥꯅꯅꯕ ꯁꯦꯝꯈꯤꯕ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯔꯣꯍꯟꯒꯤꯗꯃꯛꯇ ꯆꯥꯅꯅꯕ ꯁꯦꯝꯂꯤ꯫ ꯔꯣꯍꯟ ꯑꯃꯗꯤ ꯆꯤꯀꯨ ꯅꯤꯔꯃꯜꯅ ꯁꯦꯝꯂꯤꯕ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯔꯃꯜꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯔꯤꯕ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯣꯍꯟ ꯑꯃꯗꯤ ꯆꯤꯀꯨꯁꯨ ꯍꯣꯁꯇꯦꯜꯗ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯍꯟꯈꯤꯕꯒ ꯅꯤꯔꯃꯜꯁꯨ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯗꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯔꯣꯍꯟ ꯑꯃꯗꯤ ꯆꯤꯀꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯥꯛꯈꯤ꯫ ꯔꯣꯍꯟ ꯑꯃꯗꯤ ꯆꯤꯀꯨ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯆꯤꯀꯨꯗꯤ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯝꯃꯒ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯑꯗꯨꯗ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯔꯣꯛ ꯃꯌꯥꯏꯗ꯫ ꯔꯣꯍꯟꯁꯨ ꯆꯤꯀꯨꯗ ꯒꯥꯔꯗ ꯂꯥꯛꯄ ꯃꯇꯝ ꯌꯧꯔꯦ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛꯁꯨ ꯂꯝꯕꯤ ꯃꯇꯥꯏ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯅꯤꯔꯃꯜꯅ ꯔꯣꯍꯟ ꯑꯃꯗꯤ ꯆꯤꯀꯨꯅ ꯇꯨꯝꯊꯈ꯭ꯔꯤꯕ ꯑꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯇꯥꯔꯛꯄ ꯃꯇꯝꯗ ꯒꯥꯔꯗꯅ ꯔꯣꯍꯟꯕꯨ ꯆꯦꯛ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯔꯣꯍꯟꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯥꯈꯠꯂꯕ ꯒꯥꯔꯗ ꯑꯗꯨꯅ ꯍꯣꯁꯇꯦꯜꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯈꯔ ꯀꯧꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯈ꯭ꯔꯦ꯫ ꯍꯣꯁꯇꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯄꯨꯝꯅꯃꯛ ꯍꯧꯗꯣꯛꯇꯨꯅ ꯑꯉꯥꯡ ꯀꯅꯥ ꯀꯅꯥ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯊꯤꯕ ꯍꯧꯈ꯭ꯔꯦ꯫ ꯍꯣꯁꯇꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡ, ꯀ꯭ꯂꯥꯁꯔꯨꯝ, ꯋꯥꯁꯔꯨꯝ ꯄꯨꯝꯅꯃꯛ ꯀꯣꯏꯊꯤ ꯊꯤꯔꯦ, ꯑꯗꯨꯕꯨ ꯔꯣꯍꯟꯗꯤ ꯐꯪꯗ꯭ꯔꯦ꯫
ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁ ꯁꯤꯟ ꯊꯨꯡꯅ ꯊꯤꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯔꯣꯍꯟ ꯑꯃꯗꯤ ꯆꯤꯀꯨ ꯋꯥꯜ ꯆꯣꯡꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯁꯇꯦꯜꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯆꯤꯀꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯆꯤꯀꯨꯕꯨ ꯗꯣꯛꯇꯔꯗ ꯌꯦꯡꯍꯜꯂꯨꯕ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯏ ꯆꯤꯀꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯃꯉꯣꯟꯗ ꯇꯨꯝꯅꯅꯕ ꯍꯤꯗꯥꯛ ꯄꯤꯖꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯔꯦ, ꯍꯤꯗꯥꯛꯀꯤ ꯅꯤꯁꯥꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯕꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯐꯔꯛꯀꯅꯤ꯫ ꯔꯣꯍꯟ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯑꯇꯩ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯒ ꯇꯧꯔꯤꯕ ꯃꯤꯇꯤꯡ ꯑꯗꯨꯗ ꯄ꯭ꯔꯇꯥꯞꯅ ꯍꯥꯏꯔꯛꯏ ꯑꯥꯔꯃꯤ ꯊꯥꯗꯣꯛꯂꯒ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯔꯣꯍꯟꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯅꯅꯕ ꯊꯤꯔꯁꯤ, ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯂꯩꯇꯦ꯫ ꯅꯆꯤꯀꯦꯠꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯑꯥꯔꯃꯤ ꯊꯥꯗꯣꯛꯇꯨꯅ ꯔꯣꯍꯟ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯈꯠꯂꯛꯀꯅꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯔꯣꯍꯟꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯒ ꯂꯪꯊꯣꯛꯑꯝꯒꯅꯤ, ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯤꯆꯝ ꯁꯥꯗꯨꯅ ꯃꯌꯥꯝ ꯃꯔꯛꯇ ꯇꯨꯃꯤꯟꯅ ꯆꯠꯈꯤꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛꯇꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯉꯝꯍꯧꯔꯣꯏ, ꯃꯃꯩꯗ ꯃꯥꯡꯖꯗꯣꯏꯁꯦ ꯔꯣꯍꯟꯒꯤ ꯊꯋꯥꯏ ꯈꯛꯇꯅꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯔꯃꯜꯗꯤ ꯃꯤ ꯇꯥꯗꯕ ꯆꯤꯡꯗꯣꯟ ꯑꯃꯗ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯔꯣꯍꯟ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯍꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯗꯤ ꯆꯤꯀꯨ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯤꯔꯃꯜꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯕꯒꯦ, ꯆꯥꯛ ꯂꯥꯝꯕ꯭ꯔꯥ? ꯔꯣꯍꯟꯁꯨ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯛꯏ꯫ ꯅꯤꯔꯃꯜꯅ ꯃꯍꯥꯛꯅ ꯍꯥꯟꯅꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯔꯛꯄ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯔꯣꯍꯟꯗ ꯂꯣꯏꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯥꯆꯤꯀꯦꯠꯅ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯔꯣꯍꯟ ꯊꯤꯕ ꯃꯇꯝꯗ ꯑꯥꯔꯃꯤ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯔꯣꯏ, ꯑꯗꯨꯕꯨ ꯑꯥꯔꯃꯤꯗꯤ ꯁ꯭ꯇꯦꯟ ꯕꯥꯏꯗ ꯊꯝꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯔꯣꯍꯟꯕꯨ ꯑꯩꯈꯣꯏꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯊꯤꯕ ꯌꯥꯔꯣꯏ, ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯆꯥ ꯃꯥꯡꯈꯤꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯣꯠꯅ ꯊꯤꯒꯗꯕꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯪꯂꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯅꯕꯨ ꯑꯩꯒꯤ ꯏꯆꯥ ꯔꯣꯍꯟ ꯊꯤꯕ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯆꯤꯀꯦꯠꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯪꯂꯛꯂꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯑꯦꯅꯥꯂꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥ ꯈꯟꯅꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯃꯥꯟ ꯁꯦꯟꯇꯔ ꯑꯃ ꯁꯦꯝꯃꯁꯤ, ꯑꯗꯨꯒ ꯑꯩꯒꯤ ꯗꯥꯏꯔꯦꯛ ꯑꯣꯔꯗꯔ ꯃꯈꯥꯗ ꯂꯩꯒꯗꯕ ꯑꯩꯒꯤ ꯇꯤꯝ ꯑꯃꯁꯨ ꯄꯥꯝꯃꯤ꯫ ꯇꯤꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯏꯁꯥꯅ ꯈꯟꯖꯒꯦ꯫ ꯃꯤꯇꯤꯡꯗ ꯌꯥꯎꯔꯤꯕ ꯑꯆꯧꯕ ꯑꯦꯖꯦꯟꯁꯤꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯆꯤꯀꯦꯠ ꯑꯁꯨꯛ ꯆꯥꯎꯕ ꯀꯦꯁ ꯑꯁꯤꯗ ꯅꯪ ꯅꯇꯣꯝꯗꯅ ꯃꯅꯥ ꯂꯧꯅꯤꯡꯕꯒꯤ ꯅꯪꯒꯤ ꯇꯤꯝꯗ ꯅꯪꯒꯤ ꯃꯤ ꯉꯥꯛꯇ ꯊꯝꯗꯣꯏꯔꯥ? ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗꯤ ꯌꯥꯗꯕ꯭ꯔꯥ? ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯅꯆꯤꯀꯦꯠ ꯔꯣꯍꯟ ꯊꯤꯕꯒꯤ ꯃꯤꯁꯟ ꯑꯁꯤꯗ ꯅꯪꯅ ꯂꯤꯗꯔ ꯑꯣꯏꯒꯅꯤ, ꯅꯪꯉꯣꯟꯗ ꯐꯨꯜ ꯀꯟꯇ꯭ꯔꯣꯜ ꯄꯤꯔꯕꯅꯤ꯫ ꯅꯈꯣꯏ ꯑꯦꯖꯦꯟꯁꯤ ꯃꯁꯦꯜ ꯃꯅꯥ ꯂꯧꯅꯅꯕ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯑꯩ ꯌꯥꯎꯅꯤꯡꯗꯦ, ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯔꯣꯍꯟ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯕ ꯄꯥꯝꯃꯤ꯫ ꯅꯆꯤꯀꯦꯠꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯛꯏ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯊꯕꯛ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯊꯕꯛ ꯑꯗꯨ ꯀꯝꯗꯧꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥ ꯈꯟꯅꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟꯗꯤ ꯁꯨꯝꯅꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅ ꯂꯧꯒꯗꯕꯅꯤ꯫ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯊꯕꯛ ꯑꯗꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯁꯣꯝꯗꯅ ꯔꯣꯍꯟꯗꯤ ꯅꯤꯔꯃꯜꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯆꯤꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯜꯂꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯤꯔꯃꯜꯗꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯦ꯫ ꯅꯤꯔꯃꯜꯅ ꯍꯥꯏꯔꯛꯏ ꯔꯣꯍꯟ ꯃꯐꯝ ꯑꯁꯤ ꯖꯪꯒꯜꯅꯤ, ꯅꯪꯅ ꯐꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯕꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯇꯣꯝꯗ ꯅꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯦ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯔꯣꯍꯟꯕꯨ ꯃꯈꯨꯠ パꯏꯗꯨꯅ ꯆꯤꯡꯗꯨꯅ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯄꯨꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯔꯣꯍꯟ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯜꯍꯧꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ, ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯤꯃꯥꯟ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤꯕꯁꯦ꯫ ꯑꯁꯣꯝꯗꯅ ꯄ꯭ꯔꯇꯥꯞꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯊꯦꯝꯂꯗꯨꯅ ꯍꯥꯏꯔꯤ ꯃꯆꯥ ꯁꯦꯟꯅꯕ ꯃꯤꯅꯤꯁꯇꯔꯅ ꯂꯩꯕꯥꯛ ꯁꯦꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯏꯍꯧ ꯁꯥꯒꯠꯂꯤꯕꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯊꯥ ꯁꯥꯟꯅꯔꯤ, ꯃꯔꯝ ꯑꯗꯨꯅ ꯅꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃꯣꯠꯄ ꯄꯨꯊꯣꯛꯅꯔꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒꯅꯤ, ꯀꯥꯡꯈꯣꯡ ꯆꯥꯏꯔꯅꯤ, ꯃꯔꯝ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯟꯅꯁꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ꯫ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗꯅ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯍꯥꯏꯔꯤ ꯔꯣꯍꯟ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯔꯥꯟꯕ ꯄꯥꯎꯅꯤ, ꯇꯣꯉꯥ ꯁꯟꯗꯣꯛꯀꯅꯨ ꯍꯥꯏꯅ ꯅꯈꯣꯏꯒꯤ ꯄꯥꯎꯗ ꯍꯥꯞꯄꯨ꯫ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯐꯥꯈꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯔꯛ ꯇꯥꯅꯤꯁꯦ꯫ ꯅꯆꯤꯀꯦꯠꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯁ꯭ꯇꯥꯏꯜ ꯅꯠꯇꯦ, ꯇꯁꯦꯡꯅ ꯂꯥꯜꯍꯧꯕꯁꯤꯡꯅ ꯐꯥꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯣꯠꯅ ꯐꯥꯔꯝꯃꯣꯏ, ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯕꯣꯝ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯔꯣꯍꯟꯕꯨ ꯐꯥꯔꯝꯒꯅꯤ꯫ ꯃꯤꯅꯤꯁꯇꯔꯒꯤ ꯄꯤ.ꯑꯦ. ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯤꯀꯨ ꯐꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯛ ꯑꯣꯟꯅꯕꯗꯒꯤ ꯔꯣꯍꯟ ꯑꯣꯏꯅ ꯐꯥꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯃꯔꯝꯗꯤ ꯆꯤꯀꯨꯒꯤ ꯃꯄꯥꯁꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯔꯕꯥꯔꯋꯥꯂꯥ ꯑꯃꯅꯤ꯫ ꯑꯁꯣꯝꯗꯅ ꯔꯣꯍꯟꯅ ꯅꯤꯔꯃꯜꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯆꯤꯀꯨ ꯐꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯑꯣꯟꯅꯕꯗꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯂꯝꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯐꯥꯕ ꯉꯝꯂꯝꯃꯣꯏ꯫ ꯅꯤꯔꯃꯜꯅꯁꯨ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯪꯅ ꯍꯧꯖꯤꯛꯇꯒꯤ ꯄꯋꯥꯔ ꯁꯛꯇꯤ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦꯅꯦ꯫ ꯅꯤꯔꯃꯜꯅ ꯑꯃꯨꯛ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯅꯇꯣꯝꯗ ꯅꯠꯇꯦ ꯑꯩꯅ ꯐꯥꯔꯛꯂꯤꯁꯦ, ꯆꯤꯀꯨꯁꯨ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ, ꯌꯦꯡꯉꯨꯁꯦ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯍꯜꯂꯛꯏ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯆꯤꯀꯨꯅ ꯔꯣꯍꯟꯗ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯅꯤꯔꯃꯜꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯥꯟꯅꯕꯒꯤ ꯊꯋꯥꯏ ꯀꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯎ,
ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯟꯗꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯀꯣꯜ ꯑꯃ ꯍꯦꯛ ꯇꯧꯕꯗ ꯆꯤꯀꯨ ꯁꯤꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗꯤ ꯃꯤꯇꯤꯡ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ ꯃꯤꯇꯤꯡ ꯇꯧꯅ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤ ꯔꯣꯍꯟꯒꯤ ꯐꯣꯇꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯋꯥꯀꯔꯁꯤꯡꯗ ꯄꯤꯔꯒ ꯃꯈꯣꯏꯕꯨ ꯄꯥꯎ ꯂꯧꯍꯟꯁꯤ ꯅꯥꯆꯤꯀꯦꯠꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯐꯣꯇꯣ ꯄꯤꯊꯣꯛꯇꯨꯅ ꯊꯤꯍꯟꯕ ꯔꯦꯗ ꯑꯦꯂꯥꯔꯠ ꯂꯥꯎꯊꯣꯛꯄꯗ ꯔꯣꯍꯟꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯃꯁꯥꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯔꯣꯍꯟꯒꯤ ꯍꯤꯡꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯅꯦꯝꯊꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯏꯪꯅ ꯇꯞꯅ ꯋꯥꯈꯜ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯐꯥꯅꯅꯕ ꯂꯥꯡ ꯊꯥꯛꯁꯤ ꯅꯈꯣꯏꯅꯁꯨ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯁꯣꯏꯕꯗꯒꯤ ꯔꯣꯍꯟ ꯐꯥꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯁꯣꯏꯔꯦ ꯈꯪꯂꯛꯂꯒ ꯃꯁꯥ ꯃꯇꯣꯝꯗ ꯊꯥꯗꯣꯛꯆꯔꯛꯀꯅꯤ ꯃꯤꯇꯤꯡ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯅꯥꯆꯤꯀꯦꯠꯀꯤ ꯁ꯭ꯇꯥꯐ ꯑꯃꯅꯗꯤ ꯅꯥꯆꯤꯀꯦꯠꯇ ꯍꯪꯂꯛꯏ ꯔꯣꯍꯟꯕꯨ ꯐꯥꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯁꯦꯡꯅꯃꯛꯀꯤ ꯃꯤ ꯑꯣꯟꯅ ꯇꯩꯅꯅ ꯐꯥꯈꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯥꯆꯤꯀꯦꯠꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯁꯛ ꯑꯣꯟꯅꯕꯗꯒꯤ ꯔꯣꯍꯟꯕꯨ ꯐꯥꯈꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯤ ꯈꯪꯅ ꯔꯣꯍꯟꯕꯨ ꯐꯥꯈꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯋꯥꯔꯤꯁꯦ ꯂꯨꯒꯗꯧꯔꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯆꯥ ꯐꯥꯈꯤꯕ ꯃꯇꯝꯗꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯀꯩꯁꯨ ꯊꯧꯖꯥꯅꯗꯦ ꯃꯥꯒꯤ ꯃꯔꯥꯏꯕꯛꯅꯤ ꯈꯟꯗꯣꯛꯏ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯆꯥ ꯐꯥꯈꯤꯕ ꯃꯇꯝꯗꯗꯤ ꯃꯤꯌꯥꯝꯅ ꯁꯔꯀꯥꯔꯗ ꯊꯝꯂꯝꯕ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯒꯅꯤ ꯁꯔꯀꯥꯔꯗ ꯊꯥꯖꯕ ꯂꯩꯔꯛꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯀꯥꯡꯈꯣꯡ ꯆꯥꯏꯒꯅꯤ ꯁꯔꯀꯥꯔꯒꯤ ꯑꯣꯔꯗꯔ ꯏꯜꯂꯛꯂꯔꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯈꯟꯗꯨꯅ ꯚꯣꯠ ꯀꯥꯍꯟꯈꯤꯕ ꯅꯦꯇꯥꯁꯤꯡ ꯑꯁꯤꯕꯨ ꯇꯧꯒꯦꯗ ꯉꯝꯕ ꯁꯛꯇꯤ ꯄꯥꯏꯕ ꯅꯤꯡꯊꯧ ꯑꯃꯒꯨꯝꯅ ꯈꯟꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥ ꯐꯥꯎꯕ ꯀꯟꯕ ꯉꯝꯗꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯀꯝꯗꯧꯅ ꯊꯥꯖꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯅꯤꯔꯃꯟꯗꯤ ꯃꯥꯒꯤ ꯑꯥꯏꯄꯦꯗꯇ ꯊꯕꯛ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤ ꯔꯣꯍꯟꯁꯨ ꯅꯤꯔꯃꯟꯒꯤ ꯃꯅꯥꯛꯇ ꯁꯥꯟꯅꯔꯤ ꯅꯤꯔꯃꯜꯅ ꯔꯣꯍꯟ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯑꯣꯏꯔꯕꯁꯨ ꯔꯣꯍꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯄꯥ ꯃꯆꯥ ꯂꯩꯃꯤꯟꯅꯕꯒꯨꯝꯅ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ ꯅꯤꯔꯃꯜꯅ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯁꯛꯇꯤ ꯄꯥꯏꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯤꯔꯃꯜꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯍꯦꯛ ꯐꯥꯕꯒ ꯑꯩꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯁꯥꯒꯠꯈꯤ ꯏꯆꯥꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅꯗꯤ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯔꯣꯍꯟ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯒ ꯅꯥꯀꯣꯡꯗ ꯁꯤꯡꯖꯥ ꯌꯩꯔꯦ ꯊꯃꯣꯏ ꯀꯥꯏꯒꯦ ꯇꯧꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯥꯆꯤꯀꯦꯠ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯅ ꯔꯣꯍꯟꯒꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯇꯨꯅ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯍꯣꯁꯇꯦꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯤ ꯃꯔꯨꯑꯣꯏꯅ ꯆꯤꯀꯨꯒ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯣꯍꯟ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯁꯇꯦꯜꯗꯒꯤ ꯀꯝꯗꯧꯅ ꯃꯄꯥꯟ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯜꯂꯛꯄ ꯃꯇꯝꯗꯅ ꯅꯥꯆꯤꯀꯦꯠꯅ ꯔꯣꯍꯟꯅ ꯅꯨꯡꯗꯥꯡ ꯑꯆꯥꯄꯣꯠ ꯆꯥꯐꯝꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯤ ꯅꯤꯔꯃꯜꯒ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯅꯤꯔꯃꯜꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯈꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯥꯛꯈꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯏ ꯃꯈꯣꯡꯁꯨ ꯁꯦꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯎꯍꯧꯕ ꯅꯤꯔꯃꯜꯒꯤ ꯃꯁꯛ ꯑꯗꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯃꯅ ꯅꯤꯔꯃꯜꯒꯤ ꯃꯁꯛ ꯑꯗꯨ ꯌꯦꯛꯂꯤ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯕꯅꯤꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯊꯪ ꯍꯪꯅꯔꯛꯄꯗꯒꯤ ꯅꯤꯔꯃꯜꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ ꯌꯨꯝ ꯑꯗꯨꯗ ꯔꯣꯍꯟꯒꯤ ꯃꯔꯝꯗ ꯏꯔꯝꯕ ꯅꯣꯠꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯆꯦ ꯆꯥꯡ ꯀꯌా ꯑꯃ ꯐꯪꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯔꯃꯜ ꯑꯃꯗꯤ ꯔꯣꯍꯟ ꯃꯁꯝ ꯇꯦꯟꯅ ꯀꯛꯇꯨꯅ ꯑꯃꯣꯠꯄ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯕꯁ ꯁ꯭ꯇꯦꯟ ꯑꯃꯗ ꯂꯥꯛꯂꯤ ꯕꯁ ꯁ꯭ꯇꯦꯟꯗ ꯔꯣꯍꯟꯒꯤ ꯐꯣꯇꯣ ꯄꯥꯏꯕ ꯄꯨꯂꯤꯁ ꯑꯅꯤ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯅꯔꯤ ꯄꯩꯁꯥꯁꯨ ꯊꯣꯛꯑꯣꯏꯗꯕ ꯃꯐꯝꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯥꯍꯟꯕꯤꯔꯦ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯑꯉꯥꯡ ꯀꯃꯥꯏꯅ ꯊꯤꯕ ꯐꯪꯗꯣꯏꯅꯣ ꯔꯣꯍꯟꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯎ ꯇꯝꯅꯤꯡꯈꯤ ꯑꯗꯨꯕꯨ ꯅꯤꯔꯃꯜꯅ ꯔꯣꯍꯟꯗ ꯍꯥꯏꯔꯛꯏ ꯆꯤꯀꯨꯒꯤ ꯃꯔꯝꯗ ꯈꯜꯂꯨ ꯑꯩꯅ ꯀꯣꯜ ꯑꯃ ꯇꯧꯕꯗ ꯆꯤꯀꯨ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯑꯩꯅ ꯍꯥꯏꯕ ꯁꯨꯝ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯕꯦꯛꯇ ꯌꯥꯎꯔꯤꯕ ꯕꯣꯝ ꯑꯁꯤꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯣꯈꯥꯏꯍꯟꯒꯅꯤ ꯑꯁꯨꯝꯅ ꯅꯤꯔꯃꯜꯅ ꯔꯣꯍꯟꯕꯨ ꯀꯤꯍꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯤꯚꯤꯗ ꯅ꯭ꯌꯨꯁ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯥ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯥꯆꯤꯀꯦꯠ ꯍꯥꯏꯔꯤꯕ CBIꯒꯤ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯔꯣꯍꯟꯒꯤ ꯁ꯭ꯀꯨꯜꯗ ꯀꯔꯤꯅꯣꯃ ꯀꯣꯏꯊꯤ ꯊꯤꯔꯤ ꯅꯥꯆꯤꯀꯦꯠꯅ ꯁ꯭ꯀꯨꯜꯗ ꯊꯤꯔꯤꯕꯗꯨ ꯀꯔꯤꯅꯣ ꯔꯣꯍꯟ ꯃꯥꯡꯈꯤꯕꯒꯤ ꯔꯣꯍꯟ ꯊꯤꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯥꯆꯤꯀꯦꯠꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯝꯕꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨ ꯎꯠꯂꯛꯂꯤ ꯃꯁꯤ ꯎꯕꯗ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯅꯔꯤ ꯑꯇꯩ ꯆꯦꯅꯦꯜꯁꯤꯡꯗꯤ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯕꯁꯨ ꯑꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯣꯍꯟꯒꯤ ꯃꯔꯝꯗ ꯊꯤꯖꯤꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯆꯤꯟ ꯃꯦꯜꯂꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯥ ꯊꯥꯕꯁꯤꯡꯗ ꯑꯣꯔꯗꯔ ꯇꯧꯔꯤ ꯑꯁꯣꯝꯗꯅ ꯅꯥꯆꯤꯀꯦꯠꯅ ꯃꯥꯒꯤ ꯁ꯭ꯄꯦꯁꯦꯜ ꯇꯤꯝꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯒꯨꯟꯗꯥ ꯄꯨꯝꯅꯃꯛ ꯂꯧꯈꯠꯂꯨꯔꯦ ꯃꯈꯣꯏꯒꯤ ꯂꯣꯠꯐꯝ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯨꯔꯦ ꯑꯗꯨꯕꯨ ꯔꯣꯍꯟꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇꯅ ꯈꯪꯉꯤ ꯍꯥꯏꯕ ꯍꯥꯏꯔꯛꯇ꯭ꯔꯤ ꯅꯥꯆꯤꯀꯦꯠꯅ ꯍꯥꯏꯔꯛꯏ ꯊꯤꯕ ꯂꯦꯞꯄ ꯌꯥꯗꯦ ꯔꯣꯍꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯅꯥꯝꯇ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯣꯏ ꯑꯍꯤꯡ ꯇꯨꯝꯗꯕꯤ ꯊꯤꯒꯗꯕꯅꯤ ꯃꯊꯪꯗꯅ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯅꯥꯆꯤꯀꯦꯠꯇ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯃꯈꯛꯇꯅ ꯔꯣꯍꯟꯕꯨ ꯐꯥꯕꯅꯤꯅ ꯃꯍꯥꯛ ꯃꯇꯣꯝꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯄ ꯉꯝꯂꯝꯈꯤꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯀꯤꯡ ꯇꯧꯕ ꯍꯧꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯐꯥꯗꯨꯅ ꯂꯣꯀꯞꯇ ꯁꯥꯊꯤꯅ ꯐꯨꯔꯗꯨꯅ ꯔꯣꯍꯟꯒꯤ ꯃꯔꯝꯗ ꯍꯪꯂꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯈꯪꯉꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤ
ꯃꯊꯥ ꯁꯥꯔꯕ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯅꯥꯆꯤꯀꯦꯇ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯔꯣꯍꯟꯒꯤ ꯃꯇꯥꯡꯗ ꯀꯅꯥꯝꯇꯅ ꯈꯪꯅꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯣꯍꯟ ꯀꯃꯥꯏꯅ ꯊꯤꯒꯅꯤ? ꯅꯥꯆꯤꯀꯦꯇꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯔꯣꯍꯟ ꯀꯃꯥꯏꯅ ꯊꯤꯒꯅꯤ ꯍꯥꯏꯕꯁꯤ ꯅꯠꯇꯦ, ꯔꯣꯍꯟꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯐꯥꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯄ ꯑꯁꯤꯅꯤ꯫ ꯃꯍꯥꯛ ꯐꯥꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨꯕꯨ ꯈꯪꯂꯕꯗꯤ ꯀꯅꯥꯅ ꯐꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯑꯁꯣꯝꯗꯅ ꯆꯤꯀꯨꯒꯤ ꯃꯄꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯤ, ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯊꯤꯜꯂꯛꯀꯦ, ꯀꯔꯤꯒꯨꯝꯕ ꯆꯤꯀꯨ ꯐꯥꯈꯤꯗꯨꯅ ꯗꯤꯃꯥꯟ ꯇꯧꯔꯛꯂꯕꯗꯤ ꯑꯊꯨ ꯑꯀꯥꯏ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕ ꯑꯩ ꯄꯩꯁꯥ ꯊꯤꯜꯂꯛꯀꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯔꯃꯜꯅ ꯆꯤꯀꯨꯒꯤ ꯃꯄꯥ ꯕꯟꯁꯜꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯕꯟꯁꯜ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤ ꯃꯃꯨꯠ ꯇꯥꯅ ꯇꯥꯎ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯟꯁꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯕꯟꯁꯜꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡ ꯑꯗꯨ ꯑꯩ ꯍꯥꯏꯔꯛꯑꯒꯦ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ, ꯅꯥꯆꯤꯀꯦꯇ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯅꯨ꯫ ꯑꯗꯨꯕꯨ ꯔꯣꯍꯟꯒꯤ ꯃꯃꯥꯅꯗꯤ ꯃꯆꯥꯒꯤ ꯄꯥꯎ ꯇꯥꯅꯤꯡꯕꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯂꯥꯡꯇꯛꯅꯅ ꯍꯪꯂꯤ꯫ ꯅꯥꯆꯤꯀꯦꯇ ꯂꯥꯛꯄ ꯃꯇꯝꯗ ꯕꯟꯁꯜꯅ ꯅꯤꯔꯃꯜꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯍꯥꯏꯔꯛꯏ, ꯅꯤꯔꯃꯜꯅ ꯔꯣꯍꯟ ꯐꯥꯔꯤꯕꯁꯤ ꯑꯉꯥꯡ ꯑꯣꯟꯅꯅ ꯐꯥꯕ ꯅꯠꯇꯦ, ꯑꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯩꯝꯇ ꯄꯥꯝꯗꯦ, ꯁꯨꯞꯅꯇꯒꯤ ꯑꯆꯨꯝꯕ ꯈꯛꯇ ꯄꯥꯝꯃꯤ꯫ ꯀꯔꯥꯝ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯥꯝ ꯆꯥꯎꯕ ꯍꯦꯃꯟꯈꯤꯗꯨꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯈꯔ ꯇꯧꯈꯤ, ꯃꯥꯒꯤ ꯀꯔꯥꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ, ꯀꯔꯥꯝ ꯆꯥꯎꯕ ꯃꯔꯥꯜ ꯂꯩꯔꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ? ꯃꯁꯛ ꯃꯃꯤꯡ ꯊꯤꯔꯒ ꯄꯨꯊꯣꯛꯄꯤꯔꯛꯎ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯔꯣꯍꯟ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯀꯦ꯫ ꯅꯤꯔꯃꯜꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯃꯤꯇꯤ ꯁꯦꯝꯃꯤ ꯍꯥꯏꯔꯛꯄꯗꯤ ꯌꯥꯔꯣꯏ, ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯁꯦꯝꯃꯒ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯎꯈꯨꯝ ꯐꯪꯈꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯃꯤꯇꯤ ꯁꯦꯝꯕꯒꯤ ꯃꯍꯨꯠꯇ ꯃꯔꯥꯜ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯅ ꯄꯨꯊꯣꯔꯛꯎ, ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯦꯡ ꯄꯨꯔꯒ ꯆꯦꯡ ꯁꯤꯡꯕ ꯇꯥꯕꯅꯤ, ꯑꯩꯒꯤ ꯏꯆꯥ ꯃꯥꯡꯈꯤꯕꯒꯤ ꯅꯪꯒꯤ ꯅꯆꯥꯁꯨ ꯃꯥꯡꯕ ꯇꯥꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯔꯃꯜꯗꯤ ꯃꯐꯝ ꯍꯣꯡ ꯍꯣꯡꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ, ꯖꯪꯒꯜ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯐꯥꯎꯗꯨꯅ, ꯂꯝꯕꯤꯗ ꯑꯂꯥꯛꯄ ꯕꯁ ꯀꯌꯥ ꯇꯣꯡꯗꯨꯅ ꯀꯣꯏꯅ ꯆꯠꯂꯤ, ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯥꯔꯃꯤ ꯊꯦꯡꯅꯗꯅꯕ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯣꯐꯤꯁꯔ ꯑꯃꯅ ꯅꯥꯆꯤꯀꯦꯇ ꯍꯪꯂꯛꯏ, ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯂꯕꯒꯦ? ꯅꯥꯆꯤꯀꯦꯇꯅ ꯍꯥꯏꯔꯛꯏ, ꯀꯔꯥꯝ ꯆꯥꯎꯕ ꯍꯥꯏꯔꯤꯕꯁꯤ ꯄꯩꯁꯥ ꯆꯥꯕ ꯃꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯄꯩꯁꯥ ꯆꯥꯕꯗꯒꯤ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯑꯆꯧ ꯑꯁꯥꯡ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯁꯤꯡꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯔꯣꯍꯟꯕꯨ ꯐꯥꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯣꯍꯟ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯥꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥ ꯀꯔꯝꯕ ꯊꯧꯗꯣꯛꯇ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯗꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯣꯍꯟ ꯑꯃꯗꯤ ꯅꯤꯔꯃꯜ ꯂꯝꯕꯤ ꯃꯇꯥꯏꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯔꯃꯜꯅ ꯔꯣꯍꯟꯕꯨ ꯐꯥꯗꯨꯅ ꯄꯨꯖꯔꯛꯄ ꯇꯥꯔꯕꯁꯨ ꯃꯆꯥꯒꯨꯝꯅꯗꯤ ꯂꯨꯅ ꯇꯧꯔꯤ꯫ ꯔꯣꯍꯟꯕु ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯄꯤꯊꯛꯂꯝꯗꯦ, ꯃꯕꯨꯛ ꯅꯥꯒꯅꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯕ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯕꯣꯇꯜ ꯑꯃ ꯂꯩꯗꯨꯅ ꯄꯤꯊꯛꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯇꯥꯞ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯅꯥꯆꯤꯀꯦꯇ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯐꯝ ꯊꯣꯛꯏ, ꯑꯥꯔꯃꯤ ꯊꯥꯖꯟꯕ ꯍꯧꯔꯁꯤ꯫ ꯅꯥꯆꯤꯀꯦꯇꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯑꯥꯔꯃꯤ ꯊꯥꯖꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯝꯃꯦ ꯈꯟꯗꯨꯅ ꯑꯩꯈꯣꯏꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯑꯗꯨꯝ ꯇꯧꯍꯟꯈꯤꯁꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯟꯕ ꯇꯥꯔꯕꯗꯤ ꯔꯣꯍꯟꯕꯨ ꯑꯗꯨꯝ ꯍꯤꯡꯅ ꯊꯝꯈꯤꯒꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯧꯖꯤꯛ ꯀꯔꯤ ꯈꯪꯂꯕꯒꯦ? ꯅꯥꯆꯤꯀꯦꯇꯅ ꯈꯨꯝꯂꯛꯏ, ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯂꯝꯕ ꯑꯗꯨ ꯃꯤꯔꯠꯇꯒꯤꯅꯤ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯃꯤꯑꯣꯏ ꯈꯔꯅ ꯄꯩꯁꯥ ꯆꯥꯕꯒꯤ ꯊꯧꯗꯣꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯛꯂꯤꯕ ꯗꯤꯃꯥꯟ ꯑꯗꯨꯗꯤ ꯃꯔꯥꯜ ꯂꯩꯔꯕ ꯄꯩꯁꯥ ꯆꯥꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯨꯊꯣꯛꯎ ꯍꯥꯏꯔꯤꯕꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯃꯅ ꯗꯤꯃꯥꯟ ꯇꯧꯔꯛꯂꯦ ꯍꯥꯏꯔꯒ ꯁꯔꯀꯥꯔꯅ ꯍꯦꯛꯇ ꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯅꯥꯆꯤꯀꯦꯇꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯀꯤ ꯗꯤꯃꯥꯟꯗꯨ ꯄꯤꯈꯤꯁꯤ ꯍꯥꯏꯕ ꯅꯠꯇꯦ, ꯀꯔꯝꯕ ꯊꯧꯗꯣꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯈꯪꯕ ꯉꯝꯂꯕꯗꯤ ꯔꯣꯍꯟ ꯐꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯂꯥꯏ ꯂꯥꯏꯅ ꯊꯤꯕ ꯉꯝꯒꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯥꯆꯤꯀꯦꯇꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯗ ꯏꯟꯇꯔꯅꯦꯠꯇ, ꯇꯤꯚꯤꯗ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯔꯞꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯛꯄꯁꯤꯡꯒꯤ ꯂꯤꯁ ꯑꯃ ꯁꯦꯝꯃꯣ, ꯀꯝꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯀꯔꯞꯁꯟꯅ ꯊꯣꯛꯍꯟꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤꯁꯨ ꯂꯤꯁ ꯑꯃ ꯁꯦꯝꯃꯣ꯫ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯡ ꯑꯃꯗꯤ ꯕꯤꯜꯗꯤꯡ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯍꯤ 3-4ꯒꯤ ꯃꯇꯨꯡꯗ ꯅꯤꯡꯈꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯀꯔꯞꯁꯟꯒ ꯃꯔꯤ ꯂꯩꯅꯩ, ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯃꯗꯤ ꯊꯣꯡ, ꯑꯣꯚꯔꯕ꯭ꯔꯤꯖꯁꯤꯡ ꯃꯃꯤꯡ ꯈꯪꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯔꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯔꯃꯜꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯔꯣꯍꯟꯗꯤ ꯂꯝꯕꯤ ꯃꯇꯥꯏꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯆꯥꯁꯤꯜꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯔꯣꯍꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯗꯕ ꯌꯥꯔꯔꯣই, ꯗ꯭ꯔꯤꯞ ꯑꯃ ꯀꯥꯞꯄꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯐꯔꯛꯀꯅꯤ꯫ ꯅꯤꯔꯃꯜꯅ ꯔꯣꯍꯟꯒꯤ ꯗ꯭ꯔꯤꯞ ꯀꯥꯞꯄ ꯂꯣꯏꯕ ꯉꯥꯏꯔꯛꯄ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯑꯋꯥꯕ ꯄꯣꯊꯥꯗꯨꯅ ꯃꯃꯤꯠ ꯍꯦꯛ ꯎꯏꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯇꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯎꯈꯤꯕ ꯑꯋꯥ ꯑꯅꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯃꯤꯠꯇ ꯎꯔꯛꯈꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯅꯤꯔꯃꯜ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯉꯝꯂꯝꯗꯦ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗ ꯅꯤꯔꯃꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯄ ꯈꯪꯍꯧꯗꯦ꯫ ꯅꯤꯔꯃꯜ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯟꯆ ꯑꯗꯨꯗ ꯐꯝꯗꯨꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯔꯃꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯇꯦꯔꯦꯁ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯕꯟꯁꯜꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯃꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯌꯨꯝꯗ ꯆꯠꯂꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯑꯃ ꯂꯩꯔꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯅꯤꯔꯃꯟꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯉꯩꯗ ꯅꯆꯤꯀꯦꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯅꯤꯔꯃꯟꯅ ꯇꯧꯔꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯇ꯭ꯔꯦꯛ ꯇꯧꯅꯕ ꯂꯣꯀꯦꯁꯟ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯈ꯭ꯔꯦ ꯅꯤꯔꯃꯟꯅ ꯍꯦꯛ ꯀꯣꯜ ꯇꯧꯔꯛꯄꯒ ꯅꯆꯤꯀꯦꯠꯅ ꯍꯪꯂꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯣꯍꯟ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯞ ꯑꯃꯠꯇ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯤ ꯄ꯭ꯔꯨꯞ ꯄꯤꯔꯛꯑꯣ ꯅꯤꯔꯃꯟ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯤꯡꯂꯤ ꯄ꯭ꯔꯨꯞ ꯄꯤꯕꯒꯤ ꯗꯔꯀꯥꯔ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯅꯪꯒꯤ ꯇꯤꯝꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯄꯣꯂꯤꯒ꯭ꯔꯥꯐ ꯇꯦꯁ ꯇꯧꯗꯨꯅ ꯂꯣꯏꯔꯝꯃꯅꯤ ꯅꯤꯔꯃꯟꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯩꯅ ꯅꯈꯣꯏꯗ ꯇꯧꯈꯤꯕ ꯗꯤꯃꯥꯟ ꯑꯗꯨꯗꯤ ꯀꯝꯗꯧꯔꯕ ꯅꯆꯤꯀꯦꯠꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯒꯦ ꯅꯤꯔꯃꯟꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯑꯩꯅ ꯅꯈꯣꯏꯗ ꯑꯆꯝꯕ ꯗꯤꯃꯥꯟ ꯑꯃ ꯇꯧꯕꯁꯤ ꯐꯥꯎꯕ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯣꯂꯨꯁꯟ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯆꯤꯀꯦꯠꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯗꯤꯃꯥꯟ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯅ꯭ꯌꯨꯁꯄꯦꯄꯔ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜꯗ ꯌꯥꯎꯈꯤꯕ ꯄꯥꯎꯁꯤꯡ ꯄꯨꯝꯅꯃꯛ ꯈꯣꯝꯒꯠꯇꯨꯅ ꯃꯔꯥ ꯂꯩꯕ ꯃꯤꯁꯛ ꯑꯗꯨ ꯊꯤꯔꯤ ꯊꯕꯛ ꯑꯁꯤ ꯏꯂꯥꯏ ꯂꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯇꯝꯗꯤ ꯈꯔ ꯆꯪꯒꯅꯤ ꯅꯤꯔꯃꯟ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯇꯝ ꯆꯪꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯗꯤꯃꯥꯟ ꯑꯗꯨ ꯐꯪꯅꯅꯕ ꯊꯤꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯩꯕꯨ ꯐꯥꯅꯅꯕ ꯊꯤꯕꯗ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯍꯥꯏꯔꯤꯕꯅꯤ ꯅꯪꯒꯤ ꯇꯦꯛꯅꯤꯀꯦꯜ ꯇꯤꯝꯅꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯃꯅꯤ ꯑꯩ ꯊꯤꯕ ꯐꯪꯉꯣꯏꯗꯕꯒꯤ ꯃꯔꯝꯁꯤꯡꯗꯤ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯔꯛꯇ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯉꯣꯏ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯛꯂꯤꯕ ꯀꯣꯜ ꯑꯁꯤꯁꯨ ꯅꯈꯣꯏꯅ ꯇ꯭ꯔꯦꯁ ꯇꯧꯕꯗ ꯋꯥꯅ ꯊꯣꯛꯀꯅꯤ ꯊꯤꯕ ꯐꯪꯉꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯅꯨ ꯑꯩꯅ ꯇꯧꯔꯤꯕ ꯗꯤꯃꯥꯟ ꯑꯗꯨꯗ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯄꯗ ꯑꯣꯏꯅ ꯅꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯊꯕꯛ ꯇꯧꯔꯣ ꯅꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯤꯕꯔꯥ ꯅꯆꯤꯀꯦꯠꯀꯤ ꯇꯦꯛꯅꯤꯀꯦꯜ ꯇꯤꯝ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯅꯤꯔꯃꯟꯅ ꯇꯧꯔꯛꯂꯤꯕ ꯀꯣꯜ ꯑꯁꯤ ꯏꯟꯇꯔꯅꯦꯠ ꯀꯣꯜꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯁ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯅꯤꯔꯃꯟꯗ ꯍꯪꯂꯛꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯀꯔꯝꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗꯕꯅꯣ ꯅꯤꯔꯃꯟꯅ ꯍꯥꯏꯔꯛꯏ ꯇꯧꯒꯦꯗ ꯉꯝꯂꯤꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯤꯀꯦꯠꯅ ꯍꯥꯏꯔꯛꯏ ꯁꯨꯃꯥꯏꯅ ꯋꯥꯀꯣꯏ ꯁꯨꯗꯨꯅ ꯂꯩꯔꯕꯗꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃꯠꯇ ꯄꯨꯔꯛꯄ ꯉꯝꯂꯔꯣꯏ ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯡ ꯅꯤꯡꯈꯥꯏꯕ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ ꯂꯤꯁ ꯌꯥꯝꯅ ꯌꯥꯝꯃꯤ ꯂꯤꯁꯁꯤꯡ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯀꯦꯁ ꯑꯗꯨ ꯈꯟꯗꯣꯛꯄꯗ ꯂꯨꯒꯅꯤ ꯅꯤꯔꯃꯟꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯁꯥꯡꯂꯕ ꯂꯤꯁ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯃꯤꯆꯝ ꯀꯌꯥ ꯑꯃꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯗꯅ ꯁꯤꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯃꯁꯛ ꯈꯪꯕꯤꯕ ꯑꯣꯏꯅ ꯁꯥꯡꯂꯕ ꯂꯤꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇꯪ ꯊꯤꯖꯤꯟꯕꯤꯈꯣ ꯁꯔꯀꯥꯔꯁꯨ ꯊꯕꯛ ꯈꯔ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯒ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯊꯦꯡꯅꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥ ꯃꯅꯨꯡꯗꯅ ꯔꯣꯍꯟꯅ ꯃꯥꯕꯨ ꯆꯦꯛ ꯇꯧꯕ ꯂꯥꯛꯏꯕ ꯅꯔꯁ ꯑꯗꯨꯗ ꯀꯞꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯍꯥꯏꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯔꯃꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯔꯖꯔꯤ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯔꯣꯍꯟꯗ ꯀꯤꯍꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯕꯗ ꯅꯪꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯅ ꯅꯔꯁ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯣꯍꯟꯗꯤ ꯀꯤꯕꯅ ꯍꯦꯟꯃꯟꯗꯨꯅ ꯀꯞꯂꯝꯃꯤ ꯔꯣꯍꯟꯅ ꯀꯞꯂꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯅꯤꯔꯃꯟꯗ ꯍꯥꯏꯖꯔꯛꯂꯤ ꯅꯤꯔꯃꯟ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯒꯨꯝꯂꯕ ꯔꯣꯍꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯄꯤ ꯇꯥꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯅꯤꯔꯃꯟꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯤꯔꯃꯜꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯈꯔꯒꯤꯗꯃꯛꯇ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯔꯣꯍꯟꯗ ꯃꯥꯅ ꯄꯤꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯃꯍꯥꯛ ꯃꯁꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯩ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕꯒ ꯂꯣꯏꯅꯅ ꯔꯣꯍꯟꯗ ꯃꯃꯤꯠꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯜꯂꯝꯒꯅꯤ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯑꯩꯅ ꯃꯔꯝ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯅꯪꯗꯤ ꯈꯪꯈꯤꯔꯣꯏ ꯑꯩꯅꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯆꯍꯤ 15-20ꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯅꯪꯁꯨ ꯒ꯭ꯌꯥꯟ తాꯔꯛꯈꯤꯒꯅꯤ ꯅꯤꯔꯃꯜꯅ ꯑꯃꯨꯛ ꯔꯣꯍꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪ ꯀꯔꯤꯝꯇ ꯇꯧꯒꯅꯨ ꯃꯤ ꯑꯇꯣꯞꯄ ꯑꯃꯠꯇꯗꯁꯨ ꯏꯕꯥꯅꯤꯒꯤ ꯃꯔꯝꯗ ꯋꯥ ꯀꯩꯝꯇ ꯍꯥꯏꯗꯣꯛꯀꯅꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯐꯥꯎꯔꯤ ꯑꯀꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯐꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯏꯜꯂꯛꯇꯕ ꯇꯥꯔꯒꯗꯤ ꯑꯀꯤꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯇꯧꯅꯤꯡꯗꯕ ꯄꯥꯝꯗꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯅꯪꯉꯣꯟꯗ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯂꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯁꯨ ꯇꯧꯅꯤꯡꯗꯦ ꯅꯤꯔꯃꯜꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯦ ꯔꯣꯍꯟꯁꯨ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯒꯨꯝꯅ ꯅꯤꯔꯃꯜꯒꯤ ꯋꯥꯗꯨꯗ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯔꯣꯍꯟꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯅꯤꯔꯃꯜꯁꯨ ꯔꯣꯍꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯆꯤꯀꯦꯠꯀꯤ ꯇꯦꯛꯅꯤꯀꯦꯜ ꯇꯤꯝ ꯑꯗꯨꯅ ꯅꯤꯔꯃꯜꯒꯤ ꯚꯣꯏꯁ ꯑꯃꯗꯤ ꯀꯣꯜ ꯔꯦꯀꯣꯔꯗꯤꯡꯁꯤꯡ ꯑꯁꯨ ꯅꯤꯡꯊꯤꯖꯅ ꯑꯦꯅꯥꯂꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯤꯔꯃꯜꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯕ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯆꯤꯀꯦꯠꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔꯗ ꯍꯥꯏꯔꯛꯏ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯣꯡ ꯅꯤꯡꯈꯥꯏꯕ ꯑꯃꯗꯤ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯎꯅꯗꯨꯅ ꯃꯈꯣꯏꯗꯒꯤ ꯅꯤꯔꯃꯜꯒꯤ ꯃꯔꯝꯗ ꯍꯪꯕ ꯅꯠꯇ꯭ꯔꯒꯗꯤ ꯅꯤꯔꯃꯜ ꯊꯤꯕ ꯉꯝꯕꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯔꯃꯜ ꯑꯃꯗꯤ ꯔꯣꯍꯟ ꯔꯥꯖꯁꯊꯥꯟꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯃꯇꯥꯏꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯝꯃꯤ ꯑꯗꯨꯕꯨ ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ
ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯉꯝꯃꯔꯣꯏ ꯉꯍꯥꯃꯨꯛꯁꯨ ꯁꯤꯒꯨꯝꯕ ꯍꯣꯇꯦꯜꯗꯒꯤ ꯆꯥꯛ ꯆꯥꯕꯗꯅꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤꯕꯗꯣ ꯅꯤꯔꯃꯜꯅ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯁꯥꯍꯕ ꯆꯥꯛꯇꯒꯤ ꯅꯠꯇꯦ ꯅꯥꯔꯤꯗꯣ ꯅꯪꯅ ꯏꯁꯤꯡ ꯐꯠꯇꯕ ꯊꯛꯆꯟꯕꯗꯒꯤꯅꯤ ꯅꯈꯣꯏꯅꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯐꯕ ꯏꯁꯤꯡꯗꯤ ꯄꯤꯗꯅ ꯅꯈꯣꯏꯅꯗꯤ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯨꯟꯗꯨꯅ ꯂꯧꯖꯕ ꯇꯥꯕꯅꯤ ꯔꯣꯍꯟꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯅꯤꯔꯃꯜꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯧꯁꯤꯟꯕ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯁꯤꯟꯅꯔꯗꯨꯅ ꯃꯕꯨꯛ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯑꯩ ꯄꯨꯛ ꯅꯥꯕꯁꯤ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯐ꯭ꯔꯥꯏ ꯔꯥꯏꯁꯀꯨꯝꯕ ꯑꯃ ꯆꯥꯔꯗꯤ ꯈꯔ ꯐꯗꯧ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯅꯤꯔꯃꯜꯅ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯔꯣꯍꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯔꯃꯜꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯗꯔ ꯇꯧꯁꯤꯟꯅꯕꯒꯤ ꯅꯠꯇꯦ ꯑꯩꯅ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯄꯤꯖꯗꯣꯔꯤꯁꯦ ꯅꯪꯅ ꯇꯧꯔꯤꯕ ꯀꯗꯔꯗꯨ ꯎꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯤꯅꯤ ꯑꯁꯣꯝꯗꯅ ꯅꯥꯆꯤꯀꯦꯠꯅ ꯃꯍꯥꯛꯀꯤ ꯇꯤꯝꯗ ꯍꯥꯏꯔꯤ ꯔꯣꯍꯟ ꯐꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯔꯣꯍꯟꯕꯨ ꯆꯤꯡꯌꯥ ꯇꯝꯌꯥ ꯈꯨꯡꯒꯪꯁꯤꯡꯗ ꯕꯁ ꯑꯃꯗꯤ ꯑꯣꯛꯇꯣ ꯇꯣꯡꯗꯨꯅ ꯀꯣꯏꯄꯨ ꯄꯨꯕꯒꯤꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯠꯇꯗ ꯁꯍꯔ ꯑꯃꯠꯇꯗ ꯊꯤꯕ ꯐꯪꯗ꯭ꯔꯤꯁꯦ ꯃꯔꯝ ꯑꯗꯨꯅ ꯑꯂꯩꯕ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯤꯕ ꯍꯧꯔꯣ ꯂꯩꯔꯛ ꯈꯨꯗꯤꯡꯃꯛ ꯆꯠꯇꯨꯅ ꯊꯤꯕ ꯍꯧꯔꯣ ꯑꯗꯨꯕꯨ ꯔꯣꯍꯟꯕꯨ ꯊꯤꯕ ꯃꯇꯝꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯐꯥꯈꯤꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯤꯕꯗꯤ ꯌꯥꯔꯣꯏ ꯔꯣꯍꯟꯕꯨ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯑꯣ ꯂꯥꯜꯍꯧꯕ ꯑꯁꯤ ꯆꯍꯤ 9 ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯗꯨꯅ ꯊꯤꯕ ꯍꯧꯒꯗꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯔꯃꯜꯅ ꯏꯟꯇꯔꯅꯦꯠꯇ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯔꯣꯍꯟꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯅꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯀꯩꯝꯇ ꯍꯥꯏꯅꯔꯝꯗꯦ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯀꯩꯝꯇ ꯊꯣꯛꯇꯕꯒꯨꯝꯅ ꯃꯇꯧ ꯑꯁꯤꯗ ꯅꯤꯔꯃꯜꯗꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯨꯕꯒꯦ ꯍꯧꯖꯤꯛꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯁꯤꯅ ꯅꯤꯔꯃꯜꯅ ꯍꯥꯏꯔꯛꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯇꯨꯃꯤꯟꯅ ꯂꯩꯇꯕ ꯇꯥꯔꯕꯗꯤ ꯅꯪꯗ ꯅꯠꯇꯅ ꯆꯤꯀꯨ ꯅꯈꯣꯏꯅꯤꯃꯛ ꯄꯨꯂꯞ ꯍꯥꯠꯇꯣꯛꯀꯅꯤ ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯍꯥꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤ ꯃꯥꯅ ꯅꯪꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯊꯤꯕ ꯐꯪꯉꯛꯀꯅꯤ ꯃꯍꯥꯛꯅ ꯐꯥꯔꯛꯄ ꯃꯇꯝꯗ ꯅꯪ ꯍꯤꯡꯅ ꯀꯩꯁꯨ ꯊꯝꯃꯛꯑꯣꯏ ꯅꯤꯔꯃꯜꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯉꯤ ꯅꯪ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯗꯤ ꯅꯪꯒꯤ ꯅꯄꯥ ꯅꯠꯇꯕꯒꯨꯝꯅ ꯇꯧꯔꯤ ꯃꯄꯥ ꯑꯃꯅ ꯃꯆꯥ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯂꯩꯊꯣꯛꯂꯣꯏ ꯑꯁꯦꯡꯕ ꯃꯄꯥ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯆꯥꯒꯤꯗꯃꯛꯇ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯍꯥꯏꯖꯔꯝꯒꯗꯕꯅꯤ ꯃꯄꯥ ꯑꯃꯅ ꯃꯆꯥꯒꯤꯗꯃꯛꯇ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯂꯩꯇꯦ ꯅꯤꯔꯃꯜꯅ ꯃꯥꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯃꯈꯥ ꯂꯤꯊꯔꯛꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯄꯨ ꯐꯪꯖꯕ ꯃꯇꯝꯗ ꯄꯤꯛꯂꯕ ꯃꯆꯥꯕꯨ ꯎꯕ ꯃꯇꯝꯗ ꯅꯤꯔꯃꯜꯗꯤ ꯃꯆꯥꯕꯨ ꯄꯝꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯂꯥꯛꯄ ꯅꯔꯁ ꯑꯃꯗ ꯅꯤꯔꯃꯜꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯁꯤ ꯑꯝꯇ ꯄꯝꯕꯤꯌꯨ ꯍꯥꯏꯅ ꯅꯔꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯄꯥꯅꯤ ꯅꯪꯅ ꯄꯝꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯅꯤꯔꯃꯜꯗꯤ ꯏꯉꯥꯎ ꯉꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯑꯔꯨꯝ ꯑꯌꯥꯡ ꯁꯨꯗꯨꯅ ꯇꯧꯔꯤꯕ ꯈꯨꯠ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤꯗ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤꯗ ꯁꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯩ ꯅꯔꯁ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯄꯤꯗꯨꯅ ꯅꯤꯔꯃꯜꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯃꯥꯏꯅ ꯂꯨꯅ ꯇꯧꯔꯕꯗꯤ ꯍꯌꯦꯡꯋꯥꯏꯗꯤ ꯐꯔꯛ ꯇꯥꯔꯅꯤꯀꯣ ꯅꯤꯔꯃꯜ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯝꯖꯔꯤ ꯅꯤꯔꯃꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯍꯦꯛ ꯎꯖꯕ ꯃꯇꯝꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯤꯔꯃꯜꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯄꯨ ꯃꯃꯥ ꯌꯥꯎꯗꯅ ꯃꯇꯣꯝꯗꯅ ꯌꯣꯛꯄ ꯇꯥꯈꯤ ꯅꯤꯔꯃꯜꯒꯤ ꯑꯣꯏꯅꯗꯤ ꯑꯄꯨꯅ ꯃꯥꯒꯤ ꯁꯪꯁꯥꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯄꯨꯅ ꯏꯃꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯪꯂꯛꯄ ꯃꯇꯝ ꯅꯤꯔꯃꯜꯅ ꯍꯦꯛ ꯈꯨꯝꯃꯤ ꯅꯪꯒꯤ ꯏꯃꯥꯗꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯈꯤ ꯅꯤꯔꯃꯜꯅ ꯃꯇꯣꯝꯗꯅ ꯃꯥꯒꯤ ꯊꯕꯛꯁꯨ ꯇꯧꯔꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨꯁꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯤ ꯃꯄꯥ ꯃꯆꯥ ꯈꯛꯇ ꯂꯩꯕꯅꯤꯅ ꯑꯄꯨꯁꯨ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯃꯄꯨ ꯃꯕꯣꯛꯀꯤ ꯃꯔꯝꯗ ꯍꯪꯂꯛꯏ ꯅꯤꯔꯃꯜꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯖꯥꯠ ꯃꯥꯟꯅꯗꯕ ꯅꯨꯄꯤ ꯂꯧꯏ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯄꯨꯅ ꯍꯥꯏꯔꯛꯏ ꯖꯥꯠ ꯃꯥꯟꯅꯗ꯭ꯔꯒ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯃꯤꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯅꯤꯔꯃꯜꯅ ꯌꯥꯝꯅ ꯄꯦꯟꯖꯟ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤꯁꯦ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯖꯔꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯨꯕ ꯈꯨꯗꯤꯡꯒꯤ ꯅꯤꯔꯃꯜꯅ ꯃꯥꯒꯤ ꯃꯆꯥꯒꯤ ꯍꯔꯥꯎꯅ ꯅꯣꯛꯈꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯛꯇꯅꯤ ꯎꯔꯤꯕ ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯤꯔꯃꯜ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯊꯃꯣꯏ ꯁꯣꯛꯅ ꯁꯨꯛꯊꯗꯨꯅ ꯂꯩꯔꯤ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯄꯗꯤ ꯂꯦꯞꯇ꯭ꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯔꯣꯍꯟꯅ ꯅꯤꯔꯃꯜꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯨꯝꯕ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡꯗ ꯑꯄꯨ ꯀꯧꯗꯨꯅ ꯀꯞꯂꯤꯕꯗꯨ ꯀꯔꯤꯅꯣ ꯑꯄꯨꯒꯤ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯑꯣ ꯅꯤꯔꯃꯜꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯄꯨꯒꯤ ꯋꯥꯔꯤ ꯑꯃ ꯍꯦꯛ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗ ꯁꯥꯎꯅꯤꯡꯕꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗꯦ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯔꯣꯏ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯅꯤꯔꯃꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯗ ꯂꯥꯟꯈꯤꯗ꯭ꯔꯤ ꯃꯤꯒꯤ ꯂꯝꯕꯤ ꯑꯃꯠꯇꯗ ꯑꯩꯅ ꯑꯄꯟꯕꯁꯨ ꯄꯤꯈꯤꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯇꯝꯕꯥꯛꯇ ꯄꯝꯖꯔꯤꯕ ꯏꯆꯥ ꯑꯁꯤꯅ ꯑꯩꯒꯤ ꯁꯪꯁꯥꯔꯅꯤ ꯃꯥ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯅꯤꯔꯃꯜ ꯋꯥꯈꯜꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯄꯨ ꯀꯧꯗꯨꯅ ꯀꯞꯂꯛꯂꯤ ꯔꯣꯍꯟꯁꯨ ꯅꯤꯔꯃꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯂꯕꯒꯨꯝꯅ ꯅꯤꯔꯃꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯤꯚꯤꯗ ꯈꯕꯔꯗ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯥꯞꯂꯤꯕ ꯇꯨꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥ ꯑꯁꯤꯗ ꯑꯩꯅ ꯊꯥꯖꯈꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕ ꯍꯥꯏꯗꯨꯅ ꯇꯤꯚꯤꯗ ꯈꯕꯔꯗ ꯌꯥꯎꯔꯛꯄ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯊꯥꯖꯗꯨꯅ ꯃꯈꯣꯏꯗ ꯚꯣꯠ ꯄꯤꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯅꯤꯔꯃꯜꯒꯤꯗꯤ ꯃꯆꯥ ꯑꯄꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯦꯜꯂꯕ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕ ꯅꯠꯇꯅꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯃꯃꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯔꯃꯜꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯥꯝꯅ ꯄꯥꯝꯃꯨꯖꯅ ꯌꯣꯛꯆꯔꯛꯈꯤ
ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯤꯛꯂꯕ ꯌꯨꯝ ꯑꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯁꯪꯁꯥꯔ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯔꯃꯜꯒꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯅꯅꯕ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯔꯣꯍꯟꯕꯨ ꯃꯅꯥꯛꯇ ꯁꯨꯝꯕꯤꯗꯨꯅ ꯃꯀꯣꯛꯇ ꯍꯟꯅ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯇꯨꯝꯕ ꯊꯦꯝꯕꯤꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯤꯚꯤꯗ ꯄꯥꯎ ꯄꯥꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯄꯥꯎ ꯑꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯍꯟ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛꯇ ꯄꯣꯁ ꯑꯃ ꯊꯥꯒꯠꯂꯛꯂꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯛꯂꯤꯕ ꯄꯣꯁ ꯑꯗꯨ ꯄꯥꯔꯛꯏ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯗꯤ ꯑꯩꯒꯤ ꯏꯆꯥ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯈꯪꯂꯕ꯭ꯔꯥ? ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯤ ꯔꯣꯍꯟꯕꯨ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯆꯪꯗ ꯋꯥ ꯍꯥꯏꯅꯔꯛꯄ ꯍꯧꯔꯛꯂꯦ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥ ꯊꯤꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯈꯔ ꯑꯃꯅ ꯍꯥꯏꯅꯔꯤ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯁꯣꯝꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯥꯒꯤ ꯀꯦꯕꯤꯅꯦꯠꯇ ꯍꯥꯏꯔꯤ, ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯋꯥꯊꯣꯛ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯄꯣꯖꯤꯁꯟꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯏꯔꯥꯡ ꯍꯧꯔꯛꯇ꯭ꯔꯤꯉꯩꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯅ ꯊꯕꯛꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯍꯟꯈ꯭ꯔꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯥꯆꯤꯀꯦꯠ ꯄ꯭ꯔꯇꯥꯞ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯔꯝꯃꯤ꯫ ꯄ꯭ꯔꯇꯥꯞꯅ ꯍꯥꯏꯔꯛꯏ, ꯅꯥꯆꯤꯀꯦꯠꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯨꯃꯤꯟꯅ ꯇꯧꯈꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯣꯍꯟ ꯐꯪꯕꯒꯤ ꯃꯍꯨꯠꯇ ꯔꯣꯍꯟꯕꯨ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯦꯔꯣ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ, ꯑꯥꯔꯃꯤ ꯑꯃꯗꯤ ꯑꯇꯩ ꯏꯟꯇꯤꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤ ꯊꯥꯖꯤꯟꯗꯨꯅ ꯔꯣꯍꯟꯕꯨ ꯊꯤꯕ ꯍꯧꯔꯁꯤ꯫ ꯅꯥꯆꯤꯀꯦꯠꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯃꯗꯨ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ, ꯃꯔꯝꯗꯤ ꯔꯣꯍꯟꯕꯨ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯔꯣꯍꯟꯕꯨ ꯐꯥꯗꯨꯅ ꯊꯝꯂꯝꯕ ꯆꯤꯡꯗꯣꯟꯗ ꯂꯩꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯊꯦꯡꯅꯔꯦ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯔꯣꯍꯟ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯗꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯗꯇꯥꯕꯦꯖ ꯑꯃꯠꯇꯗ ꯌꯥꯎꯗꯦ, ꯍꯥꯏꯕꯗꯤ ꯔꯣꯍꯟꯕꯨ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯟꯅ ꯑꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ, ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯕꯨ ꯃꯅꯥꯛꯇ ꯀꯧꯔꯛꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯔꯝꯃꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯉꯥꯡ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯚꯥꯏꯔꯦꯜ ꯍꯦꯛ ꯑꯣꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯀꯔꯁꯤꯡꯅ ꯖꯥꯠꯀꯤ ꯋꯥ ꯀꯌꯥ ꯍꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯟꯗꯛꯇꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯨ ꯌꯥꯁꯤꯟꯅꯁꯤ ꯍꯥꯏꯕꯗ ꯌꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯣꯄꯣꯖꯤꯁꯟꯅꯁꯨ ꯅꯪꯕꯨ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯒ ꯅꯥꯆꯤꯀꯦꯠꯇ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯔꯤꯖꯥꯏꯟ ꯇꯧꯔꯣ ꯍꯥꯏꯔꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯔꯣꯍꯟ ꯐꯪꯗꯕ ꯌꯥꯔꯣꯏ꯫ ꯅꯥꯆꯤꯀꯦꯠꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯔꯣꯍꯟ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯤꯕ ꯅꯤꯔꯃꯜꯅ ꯍꯥꯏꯔꯛꯏ, ꯍꯣꯝ ꯃꯤꯅꯤꯁꯇꯔ, ꯅꯪꯗꯤ ꯆꯧꯀ꯭ꯔꯤꯒꯤ ꯍꯥꯟꯅ ꯈꯜꯂꯒ ꯂꯩꯔꯦ, ꯅꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯄꯥꯅꯣ ꯅꯪꯕꯣ? ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ꯫ ꯅꯤꯔꯃꯜꯁꯨ ꯈꯣꯟꯖꯦꯜ ꯀꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ, ꯑꯩꯒꯤ ꯏꯆꯥꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯅꯥꯆꯤꯀꯦꯠꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯊꯤꯔꯤ, ꯑꯁꯨꯛ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯦ ꯈꯣꯝꯖꯤꯟꯗꯨꯅ ꯔꯤꯄꯣꯔꯠ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯅꯤꯔꯃꯜꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯃꯆꯥ ꯑꯃ ꯊꯤꯕꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯕ꯭ꯔꯥ? ꯅꯈꯣꯏꯅ ꯉꯝꯃꯣꯏ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯅ ꯍꯥꯏꯔꯛꯑꯣ, ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯊꯤꯖꯒꯦ꯫ ꯅꯈꯣꯏꯅ ꯚꯣꯠ ꯀꯥꯗꯨꯅ ꯐꯝ ꯑꯆꯧꯕ ꯄꯥꯏꯗꯨꯅ ꯁꯛꯇꯤ ꯃꯌꯥꯝ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕ ꯑꯁꯤꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ? ꯅꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯔꯤꯁꯦ ꯅꯈꯣꯏꯒꯤ ꯁꯦꯟꯒꯥꯎ ꯊꯟꯅꯕ ꯈꯛꯇꯒꯤꯔꯥ? ꯀꯔꯥꯝ ꯆꯥꯎꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯣꯛꯍꯜꯂꯤꯕ ꯑꯁꯣꯛꯄꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯁꯤꯟꯗ꯭ꯔꯤ꯫ ꯅꯤꯔꯃꯜꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯏꯆꯥ ꯊꯤꯔꯒ ꯄꯨꯊꯣꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯗꯥꯏꯇ ꯅꯈꯣꯏꯅ ꯂꯧꯒꯗꯕꯅꯤ꯫ ꯅꯥꯆꯤꯀꯦꯠꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯁꯣꯛꯄ ꯑꯣꯏꯁꯤꯟꯗ꯭ꯔꯤ ꯍꯥꯏꯔꯤ, ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯆꯥꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯔꯣꯍꯟꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯃꯗꯤ ꯔꯣꯍꯟꯕꯨ ꯁꯦꯟꯅꯕ ꯃꯇꯝꯗ ꯅꯨꯃꯤꯠ 15ꯅꯤ ꯑꯃꯨꯛꯇꯤ ꯆꯪꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯥ 2-3ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯔꯝꯕ ꯊꯧꯗꯣꯛꯅꯣ ꯍꯦꯛ ꯈꯪꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯏꯂꯥꯏ ꯂꯥꯏꯅ ꯐꯥꯕ ꯉꯝꯒꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯅꯠꯇꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯂꯥꯛꯂꯒ ꯅꯉꯣꯟꯗ ꯑꯣꯔꯗꯔ ꯄꯤꯔꯛꯂꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯔꯣꯍꯟꯕꯨ ꯊꯤꯕ ꯐꯪꯗꯕ ꯑꯣꯏꯔꯕꯗꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯣꯍꯟ ꯑꯃꯗꯤ ꯅꯤꯔꯃꯜ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯒꯥꯔꯗ ꯑꯗꯨꯅ ꯅꯤꯔꯃꯜ ꯑꯃꯗꯤ ꯔꯣꯍꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯂꯒꯅꯤ, ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯗꯨꯅ मफम असिदगी चटहौरो नत्रबदी मिनिट 10 की मतुंगदा मफम असिदा रेलवे प्रोटेक्शन फोर्स लाक्लगनी निर्मलना हंगलई नंगना एंगोंदा अदुगुमना हारिबदो करी मरमगिनो गार्ड अदुना इंगना तपना रोहंदा मुन्ना येंगलगा हाइरई अइना करी मरमगी हारिबनो हाइबसे नंगना सोइदनमकी खंगलमगनी अइगिसु ngasi फावबा इचा थिफम खंगदना लेरी हाइदुना गार्ड अदुनासु थामोय सोकना हाइरकली मथंगी सिंदा जयाना होम मिनिस्टर दा हौजु फावबा रोहन थिबा फंगद्रिसे करीगिनो हंगलई होम मिनिस्टर ना हाइरई अइना होम मिनिस्टर ने हाइदुना तौनिंगबदा तौबा याबा मतम ओइद्री हाइदुना मखोय अनि खनादुना लेरमी
Jayana hairei fare nangna kaisu tauba ngamdrabadi aisu mama amani mama ama oina aina haijaba wa mapa ama oiriba mahaknadi soidana tabigani haiduna mahaki Facebook tagi video ma thagalami Rohan gi masaksu video du ulakhi video du da Jayana hairei nangi na cha thifam khangdre aigi su isa thifam khangdana leiri adubu nangi na cha kadai da lebage haiduna thina bagi pangal thongna adudi aigonda leite adubu nangi na cha mangki bagi damakta aigi cha Rohalda nangna piriba dandi adudi aranba oiroidabra aigi cha Rohan pokpadagi angang ama oina harau tayamna sanaba phangjaraktrabani mapagi thabak mayam asina maram oiduna Rohanna ipang pangleba angang ama oibagini nangna ilai laina Rohan bu phaba ngamlebado adubu ahal masel tawba thaba adugi damakta angang oiriba karisu khangdraba Rohanna dandi piriba asidi maram charibra Jaya gi video si mayamna thawai nungaitana yengnari hanadi Facebook pairiba mioi sing aduna Nirman gi warida Nirman bu support torambani adubu haujikti Jaya gi video si urapa matamdadi makhoi mayamdo amuk Jaya da support tawba horakle Nirman bu phattaba mini haiduna amuk mayamna hainaba hora sigumba video ma thagalakle khangdabanina Nirman amadi Rohandi hotel macha amada changduna ngahak pothana ba laklami adubu hotel mapuduna ka ahangba amata leitre haiduna changhalaktre Nirman amadi Rohan su upai leitre haiduna chananaba thorai adubu hotel mapuduna di Nirman ga lakminariba angang adu ubada mahangna Facebook ta ukiba Rohan gi masak adu ningsinglakhi maram aduna hotel mapuduna Nirman ga loinana thokraba angang aduda Rohan haina kaurai Rohan su kari haige haiduna mamai leithorai Masih matungda hotel mapuduna police ta call tawduna pau pirami Nirman na Rohan bu puduna mapam adudagi yamna thuna chenthorakhi asomdana na chikena makha taba officer sing da hairi Rohan gi report pirakpa mafam adugi SP ga wari sanaro aduga leirak khuding tongal khuding gi police thamo nantho hanba yadre handaki matang asida nantho ki ba thoklabadi Rohan phari ben nipa adu soidana makki pakhalagani mahangna pakhalapa matamda kari tawrakani haiba tambangamde Rohan gi thawai phangba mangba yaba matam nausilakle Madam Jayana Rohan gi photo thagalamdaba tarabadi Rohan sigani haibagi awabase hojik wanaramodabani asomdana Nirman amadi Rohan truck amagi maningda tongduna yamna wana lakli Nirman di matomda hangjari kamdawna Rohan gi masak hotel mapuduna khanglibano haina Rohan su yamna kijan hairi aina tawge haiduna tawkhibadi natte ngasai do mahangna aigi ming korakpaduda masa matomda mai laithok sakhibani masi matungda Nirman na YouTube hangdoktuna yengloba matamnadi Jayana thamoi sokna thagalakliba video du urami video ge comment sing aduda Jaya bu support toriba mayam adu ubada Nirman hairi ngarang dani aigi icha gi damakta aigi michangda leirambado miyam sing ase adubu ngasidi amu maikai amada amuk laikre palefam leiba miyam natte sidi puningba maikai da puba yaba oire haiduna masa matomda sonjari mathangi sendana officer amana nachiketa call toraga hairi Mumbai da nupa amana Rohan phariba miyoi du maramda khangi haiduna report pire nachikesu mahaki thaba punamak makha thaba singda sinaramlaba matungda Mumbai tamna lakhi asomdana Rohan amadi Nirmandi alapa khungang amagi ahangba lambida makhoi ani khata chatli Rohan di chak lame lambida mi kanamta su leite haiduna ningai tawri Nirman hairei nangi namana emotional oiduna thagalakliba video duna haujikti nangi masa khangdaba miyamta leitre maram aduna matam kharadi aikhoi saklo laga leitaba yararoi adubu Rohan di chak lame haiduna chatpa ngamaroi haiduna ningai yamna kanna tawri haujik phaba leptri Rohan gi ningai asida khangba ngamdraba Nirman na Rohan bu mananganda thongatuna pobiduna purakli adubu Nirman na Rohan ga leminaba mekup khudingidi Nirman gi thamoi kaiba mekup haibado oiri mana nungsina poriba macha asidi magi macha nate mi gi macha ni mahaki macha di laikhidre Nirman na magi nungsiraba macha apubu ningsingba natana karidi upai leri magi ni haibada Nirman na macha makhoini na harau koiba chaminakhiba mafam khudimuk mamitta inau nauna urakli ngasidi Nirman tasengna waraba haibado oiramale lamhang asida apu ningsingduna ningaidana tumduna leiri Rohan su tumliba Nirman gi manakta phamduna sanaduna leiri Nirman na mabu phaduna mafam asida purakpani haibase kawkhrabagum tawri mathangi sindana nachiketna Mumbai da leiriba miyoi aduga unaduna Rohan phariba miyoi adugi maramda hanglammi nupa aduna hairei laibak thiraba thodo aduda aigi su icha atomba leikhidre matam aduda sarkar gi office ta kheti puron loba lao haiduna aikhoiba korakhi matam aduda nupa ama thengnakhi office ta thengnaba matamda nupa aduna hairamba wasing ado ngasida aidi ningsinglakli maram aduna Rohan phakiba miyoi adu matam aduda aina thengnakhiba nupa adu soidana oiramgani khalli nachiketna nupa aduda haijarei nangna aikhoigi sarkar asigi thabak thawong sing asida saungningi haiba ai khangi adubu nangna saunningliba sing adu phatriba phawba aingonda nangi sendal aduna phuro tawbatabu nangna chingnariba nupa adugi masak miyoi maming matha aingonda haibiyu
Nupa aduna hairei mamingdi aichu kaukre adubu nupa adugi serial number di 3 ni. Nupa adugi maming amadi mahaki leifam adudi matam adugi relief commissioner oikiba Gupta na soidana khanglamgani. Nupa aduna wari lirei laibak thiraba thodu odagi matungda sarkarna kheti puron launaba laikhidraba imung sing adugi imung manung miyoi sing korami matam aduda nupa aduga Nirman ga thengnaki matam aduda Nirman gi macha lekhidabagi kheti puron launabagi serial number adu 3 orami aduga nupa adugi serial number na 8 ni. Nirmal gi maramda wari liriba nupa si maming Podar kawi Podarna Nirman da hanglai aigi icha nupa atomba laikhidre mahak sumnatagi chahi 12 khakta ngaijaribani. America da chatuna lairik tamnanaba achauba manglana magaloinena America chananaba kochin chenduna khona jarambani adubu karam chawba singasina aigi ichabu monbikhre. Laibak thiraba thodu asigi matungda aigi icha nupa ahalna manau nupagi kheti puron logumsi haiduna engonda hairi. Podarna thamoi shokna kapladuna makha tarai aina logudoriba kheti puron asi aigi icha nupa atombagi thawai mamal nate aigi hinghauriba icha asigi tungi lambi semnanabagi damakta lauribani haiduna thamoi shokladuna kapli. Mana wari liba lorakpa matamda Podarna Nirmanda hanglai nangdi paisa sing asina kaidodoino. Nirmanda hairi aigi ichagi kheti puron pirakliba paisagi check aduna machin tumna tasilaga karam chawba singi mathabakta thindatlaga loina hatokani. Pakhum asida Podar amadi mahaki macha akiba phawkhi. Mathangi sinda Podargi macha nupa ahal aduna Nirmangi Facebook ta message tharai haujikti nangi maramda nangi naming nangi leifam loinamak khanglamnagani pulisna. Matam amada nanga kheti purongi paisana phanglakpa paisa aduna kaidogani haduna wari sanakhiba miyoi aduna nangi maramda haidokhrabani. Asomdana Nirman amadi Rohan jangal fauduna chatliba lambi adugi mataida famladuna Facebook ta tharakliba message adu parami. Tanja asida jeep ama thaujilai aduga jeep tubu thauduna lakliba nupa aduna harai asuk thenglaba sifawba mafam asida kaidoribano lamhang asida napana cha ahing leklabadi ingbana siba tare. Gari da tongkhalako nakoina chakadaba mafam adu fawba thinbirage haduna yamna kanna hairami. Nirman su upai leraktabana maram oiduna thoba ama lakjarani haduna gari da pamba tongkhalami. Gari ngahak tharoklaba matungda nupa aduna mafam adugi police ki SP da call tawraduna hairai. Nangna wana thiriba nanthokre haiba sa ani do thengnare aina halakpada pura age. Nupa asigi report taba matamda SP na Nirman amadi Rohan bu phananaba thaurang tawro haiduna order tawkhre. Nirman su nupa adugi wari khusana asida chingaraduna hanglai nang police la. Nupa aduna harai aidi police nate forest ranger ni forest ta thabak tawba mini jangal dagi sa nan thokhibagi wari ni. Adubu Nirmanna chingnaba hemaladuna harai nangi phone do amukta yenge adubu nupa aduna di phone adu piramde. Masigi matungda makhoi ani phone adu munarai gari thauna phone adu munaraklabanina gari control ngamhodabadagi upambi amada yasilami sairak asida tanja lauraduna nupa adugi nomai adu Nirmanna mulami aduga blank fire ama tawduna harai nangi phone adu engonda pirao. Nupa adugi phone adu da Rohan gi photo yaramba adu ubada Nirmanna sauna harai nang police nate haibadaine. Masigi matungda Nirmanna nupa adubu sorok mayada makho mukhut punsinduna thamlamnaga mahaki jeep adu puduna Rohan makhoi ani chatki. Ngaihak gari thoraklaba matungda Nirmanna yamna sauna harai nangi namana ai amadi aigi ichagi maramda kaisu khangdana mayamda emotional card sanaduna mayamgi mabukning olhankhre. Nirmanna amukshu wakal munna khantaraklaga harai haujikti aigi wari se loisinba matam oirakle maram aduna aigi wari liraklage. Aina karam chawba singi makhutta kari mangjakhibage haibado nangsu khango. Nirmal gi wari da nongma ayuk ama apu ama de Nirman araiba khara chaminaraga apu bu school da thinnanaba sem sa aduna lerami. Tanja asida Nirman gi client amana call taraktuna wifi yadre semula o extra lupa chonga amaga hapke hairakhi. Mapana sanariba wari si taba matamda apuna hairai baba nang chaluro school di ai lambi khangi ai tomna chacharage ado horen suti thaba matamdadi ai bu lawla o haiduna harau mapa da hairi. Nirman nasu masagi nungsiraba wahai asida hoi lake haiduna mapa macha wari sanaduna magi chatkadaba lambi duda chanakhre. Mathangi sinda Nirman magi client ki mayumda wifi semduna lerami. Tanja asida TV ki pawda sumna hairai Mumbai gi jaga amada thongning khaibada miyoi nipan sire aduga miyoi mari di yamna sathina sokle. Nirmanna thabak loirakpa matamda mahaki client na hairai leba achida paisa saba ngakta ngaire punloi hek loire lebakse. Ado Nirman nangde asigumba paw si tabada sawningba phawdabra. Nirman hairai sarkar da sawbagi matamga leiteda mama yaudana itomdana angang asi yokpanina. Tanja asida Nirmal da call ama lakhi. Nirmal gi chingnaraba miyeng aduna TV da lakliba thongning khaibagi paw juda yenglai. Nirmal ingau ngauna masibu hekta oithokpa yabra hairamaga Nirmal yamna thuna chenkhi. Mathangi senda pakhalaba Nirman hospital da lakhi mafam aduda uriba aso apan asi ana singduda ithak thakana yenglami.
ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯒꯥꯔꯗ ꯑꯃꯗ ꯑꯁꯣꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯑꯄꯨ ꯀꯧꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯍꯪꯂꯛꯏ꯫ ꯒꯥꯔꯗ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯄꯨꯗꯤ ꯑꯩꯒꯤ ꯂꯤꯁꯇ ꯌꯥꯎꯗ꯭ꯔꯦ, ꯀꯥꯎꯟꯇꯔ ꯅꯝꯕꯔ 1ꯗ ꯆꯠꯂꯒ ꯍꯪꯉꯣ꯫ ꯀꯥꯎꯟꯇꯔ ꯅꯝꯕꯔ 1ꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕ꯭ꯂꯦꯛꯕꯣꯔꯗ ꯑꯗꯨꯗ ꯊꯣꯡ ꯅꯤꯡꯈꯥꯏꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 9 ꯑꯗꯨꯒꯤ ꯃꯃꯤꯡ ꯏꯔꯤꯕ ꯑꯗꯨꯗ ꯅꯤꯔꯃꯜꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯃꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯍꯤ 8 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯤꯔꯃꯜꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯄꯨꯒꯤ ꯃꯃꯤꯡꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯅꯤꯔꯃꯜ ꯃꯃꯤꯠꯇ ꯎꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ꯫ ꯃꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯅꯤꯔꯃꯜ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯉꯝꯂꯛꯇꯦ, ꯐꯨꯟꯒꯠꯂꯝꯃꯤ ꯃꯁꯥ ꯄꯨꯝꯕ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯔꯃꯜ ꯑꯉꯥꯎꯕꯒꯨꯝꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯃꯆꯥꯒꯤ ꯏ ꯇꯩꯔꯕ ꯏꯁꯤꯡ ꯕꯣꯇꯜ, ꯁ꯭ꯀꯨꯜ ꯕꯦꯒ ꯑꯃꯗꯤ ꯈꯣꯡꯎꯞꯁꯤꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯂꯦꯡꯗꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯔꯃꯜꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯈꯣꯟꯖꯦꯜ ꯂꯤꯛꯂꯗꯨꯅ ꯑꯂꯥꯛꯄ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯔꯛꯏ, ꯏꯆꯥꯗꯣ ꯃꯥ ꯃꯇꯣꯝꯗ ꯆꯠꯆꯔꯒꯦ, ꯑꯩꯕꯨ ꯁꯨꯇꯤ ꯃꯇꯝꯗ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯏꯆꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯅꯤꯔꯃꯜꯒꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯊꯋꯥ ꯁꯥꯕꯤꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯔꯃꯜꯅ ꯀꯞꯆꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯤꯔꯝꯗꯅ ꯑꯗꯨꯝ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯂꯥꯛꯄ ꯗꯣꯛꯇꯔ ꯑꯃꯗ ꯅꯤꯔꯃꯜꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯞꯂꯗꯨꯅ ꯄꯥꯎ ꯇꯝꯂꯤ, ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯂꯤꯉꯩꯗ ꯃꯍꯥꯛ ꯃꯇꯣꯝꯗ ꯁ꯭ꯀꯨꯜ ꯆꯠꯆꯈꯤꯕꯅꯤ, ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯑꯩꯅ ꯀꯗꯥꯏꯗ ꯆꯠꯂꯒ ꯑꯩꯒꯤ ꯏꯆꯥꯕꯨ ꯂꯧꯔꯨꯗꯣꯏꯅꯣ? ꯅꯤꯔꯃꯜꯅ ꯅꯤꯡꯉꯝꯗꯗꯨꯅ ꯃꯆꯥꯒꯤꯗꯃꯛꯇ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤꯕꯁꯤꯡ ꯑꯗꯨ ꯗꯥꯛꯇꯔ ꯑꯗꯨꯅꯁꯨ ꯅꯤꯔꯃꯜꯅ ꯀꯞꯆꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯤꯔꯝꯗꯅ ꯑꯗꯨꯝ ꯆꯠꯈꯤ꯫ ꯅꯤꯔꯃꯜ ꯃꯆꯥꯒꯤ ꯏ ꯇꯩꯔꯕ ꯏꯁꯤꯡ ꯕꯣꯇꯜ, ꯈꯣꯡꯎꯞ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯕꯦꯒ ꯀꯣꯟꯗꯨꯅ ꯗꯥꯛꯇꯔ ꯀꯧꯗꯨꯅ ꯀꯞꯂꯤ, ꯃꯆꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯅꯤꯔꯃꯜꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤꯕ ꯑꯗꯨ ꯀꯅꯥꯝꯇꯅ ꯇꯥꯕꯤꯔꯛꯇ꯭ꯔꯕꯗ ꯅꯤꯔꯃꯜꯁꯨ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯄꯨ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯔꯃꯜꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯃꯆꯥꯒꯤ ꯏ ꯇꯩꯔꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯄꯨ ꯑꯄꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯊꯃꯣꯏ ꯀꯥꯏꯔꯕ ꯅꯤꯔꯃꯜꯅ ꯇꯦꯡꯊꯥꯔꯤ, ꯍꯧꯖꯤꯛꯇꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯩꯔꯝꯕ, ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯕꯗꯣ ꯀꯗꯥꯏꯗ ꯆꯠꯂꯒꯦ ꯅꯪꯕꯨ ꯑꯄꯨ? ꯅꯤꯔꯃꯜ ꯃꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯂꯩꯍꯧꯔꯤꯕ ꯏ ꯇꯩꯔꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯀꯥꯏꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ꯫ ꯃꯇꯝ ꯑꯃꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯇꯅ ꯊꯜꯂꯝꯕ ꯅꯤꯔꯃꯜꯒꯤ ꯏꯃꯨꯡ ꯑꯗꯨ ꯃꯆꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯦ, ꯃꯤ ꯇꯥꯗꯕꯒꯨꯝꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ, ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯎꯈꯤꯗ꯭ꯔꯦ꯫ ꯅꯤꯔꯃꯜꯁꯨ ꯍꯤꯡꯂꯤ ꯍꯥꯏꯕꯗ ꯃꯉꯥꯏꯔꯦ ꯃꯆꯥꯒꯤ ꯋꯥꯈꯜꯅ ꯇꯨꯝꯒꯅꯤ, ꯆꯥꯒꯅꯤ, ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯦ, ꯃꯁꯥ ꯃꯅꯥ ꯏꯐꯥ ꯐꯥꯔꯗꯨꯅ ꯑꯉꯥꯎꯕꯒꯨꯝꯅ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯇꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯅꯆꯥꯒꯤꯗꯃꯛꯇ ꯈꯦꯇꯤ ꯄꯨꯔꯣꯟ ꯂꯧꯔꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯔꯃꯜꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯦꯇꯤ ꯄꯨꯔꯣꯟ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯈꯦꯇꯤ ꯄꯨꯔꯣꯟ ꯄꯥꯝꯗꯕ ꯇꯥꯔꯕꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯇ ꯁꯥꯏꯟ ꯇꯧꯕꯗꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯁꯨ ꯅꯤꯔꯃꯜ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯉꯥꯎꯕꯒꯨꯝꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯂꯩꯔꯤ꯫ ꯏꯃꯨꯡꯗ ꯁꯨꯝ ꯇꯣꯏꯅ ꯂꯩꯁꯤꯜꯂꯛꯄ ꯃꯆꯥꯒꯤ ꯋꯥꯈꯜꯅ ꯍꯦꯟꯃꯟꯗꯨꯅ ꯃꯃꯤꯠꯇ ꯎꯍꯩꯗꯕ ꯀꯌꯥ ꯎꯔꯛꯈꯤ꯫ ꯃꯆꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯤꯔꯃꯜ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯋꯥꯈꯜꯁꯤꯡ ꯑꯁꯤꯅ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯅꯤꯔꯃꯜ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯆꯣꯡꯊꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯅꯤꯔꯃꯜꯒꯤ ꯃꯥꯏꯊꯣꯡꯗ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯔꯤ ꯋꯥꯈꯜ ꯂꯥꯛꯂꯕꯅꯣ ꯈꯪꯗꯦ, ꯅꯤꯔꯃꯜ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯇꯝ ꯀꯨꯏꯅ ꯏꯔꯨꯖꯗ꯭ꯔꯕ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯄꯨꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯕꯣꯔꯗ ꯑꯃꯗ ꯄꯨꯝꯅꯃꯛ ꯊꯦꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯨꯡꯁꯤꯔꯕ ꯃꯆꯥꯕꯨ ꯎꯕ ꯃꯇꯝꯗ ꯉꯁꯤꯗꯤ ꯅꯤꯔꯃꯜ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯃꯣ ꯅꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯔꯃꯜ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯏ ꯄꯥꯎ ꯂꯧꯁꯤꯟꯕ, ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ, ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯆꯪꯒꯗꯧꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯥꯡꯁꯤꯟꯕ ꯇꯞꯅ ꯇꯞꯅ ꯍꯧꯈ꯭ꯔꯦ꯫ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯋꯥꯔꯛꯄ ꯃꯇꯝꯗꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯆꯥꯁꯤꯡꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯧꯅꯥ ꯍꯥꯞꯆꯔꯤ꯫ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯄꯨꯒꯤ ꯐꯣꯇꯣ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯀꯨꯞꯊꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯣꯗꯔꯒꯤ ꯃꯆꯥꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯅꯥꯆꯤꯀꯦꯠꯁꯨ ꯅꯤꯔꯃꯜꯒꯤ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯅꯤꯔꯃꯜ ꯑꯃꯗꯤ ꯑꯄꯨꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯅꯥꯆꯤꯀꯦꯠꯅ ꯍꯥꯏꯔꯛꯏ, ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯁꯤꯒ ꯈꯥꯡꯄꯣꯛꯇꯒꯤ ꯐꯪꯂꯛꯈꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯅꯤꯗꯣ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕꯤ ꯅꯤꯔꯃꯜꯒꯤ ꯅꯨꯄꯤꯅ ꯅꯤꯔꯃꯜꯒꯤ ꯐꯦꯁꯕꯨꯛꯇ ꯊꯃꯣꯏ ꯀꯥꯏꯅ ꯅꯤꯡꯉꯝꯗꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ, ꯅꯪꯅ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯄꯨꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯔꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯉꯝꯖꯗ꯭ꯔꯦ꯫ ꯑꯄꯨꯒꯤꯗꯃꯛꯇ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤ ꯑꯁꯤ ꯐꯥꯎꯕ ꯇꯩꯊꯣꯛꯅꯕ ꯊꯧꯅꯥ ꯂꯩꯖꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯄꯨꯗꯤ ꯍꯜꯂꯛꯂꯔꯣꯏ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯕꯨ ꯀꯔꯥꯝ ꯆꯥꯎꯕꯁꯤꯡꯅ ꯃꯨꯟꯗꯨꯅ ꯄꯨꯕ ꯍꯥꯏꯕꯗꯣ ꯉꯝꯗꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯃꯦꯁꯦꯖ ꯏꯔꯛꯂꯤ꯫ ꯅꯤꯔꯃꯜꯒꯤ ꯅꯨꯄꯤ ꯑꯃꯦꯔꯤꯀꯥꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯤꯔꯃꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯔꯛꯄ ꯃꯦꯁꯦꯖ ꯑꯗꯨ ꯎꯕꯗ
harauna Rohan da pau tamli apugi mamana mangonda message tharakli haina Rohan su Nirman gi harawa matawaduda harauna yengjari mathangi sinda Nachiket na Home Minister thai Rohan phari bin pa adugi masak maming confirm tore haujik darkar tari bhaibabu sar gi permission khakta ngai re Nirman hek uba mafamda mahaku hana ba permission piro Home Minister na pakhana hanglai Rohan di kaishu tawredabra Nachiken hairi kaishu sohaloi Nirman ngasi phawbada mana phaduna purakliba Rohan da phu chaiba otnaiba amata tawdri Rohan Nirman ga loinana ningthi jana tekta kaidena leidi haibase Nirman na punchinduna thanamba official adudagi confirm tawrabani aduga Nirman da nongmai kapa matumda su Rohan da kaishu sohaloi maramdi mangonda kapka doriba nongmai adu phajana train tawraba sniper singdagi kaplakadaba ngaktani Home Minister su khanthaba tawdana hoi haiduna permission pirami tanja asida Nirman na command center da call tawrai aduga hairi nangi nachanu pase ngarang dagi chara helakli security hengalapana maram oiduna poche leba chatpa ngamdre Pratapna ngakchau theladuna hairi haujikti surrender tawro natrabadi na thwai mangani Nirman na mukhumlai aigi thawai mangdringe da Rohan hana sigani aina na khoida sinakhiba thaba adudi loirabra Home Minister na sauna khumlai thodo da chenariba miyoi singadu masak khangdokpa maral lai natragana leite khangdokpa aduga maral gi matungina dandi piba haibase irai laiba thabak natte matam changadaba thabakni khudakte hekta tawba yaba thabak natte Nirman na khumlai kayam kuina matam changadoribano nakoina aibu awuba mafamda hana naba dandi pina naba waret loba matamda changkiba matam adugumna changadra lairaba sakti leitaba aibu hana naba warepti mikup amada lauramgani Home Minister su wa khumpham leitraduna hairi mara leire haiduna khudakta dandi piba yagadaba natte logi matungina tawgadaba process kaya amasu leiri Nirman na sauna laurai aigi icha lekhidaba matam adudadi aina haijakiba wakatkiba mayam adugidamak aigi ichagidamak lo asina kari tawbikibage aigi ichagi matamdadi lo kadaida lekhibage sakti pairiba na khoinadi mara leiba miyoi sing adubu khangsinadri adubu TV yengo reporter singna laibak thiraba thodo aduda chenaba miyoi singi masak maming photo ga konana loinam sabak phakhrabani phiba masi yausilaklaba phawbada nakhoina makhoibu dandi piba ngamdri Home Minister na hairi miyam na haire hairaga hekta tawgadaba natte sarkar gi niyom niti haiba ama leiri aikhoina niyom niti ngak na chattaba matamda leibak miyam na aikhoibu yaraktraba matam aikhoibu pamaktaba matamda aikhoibu sindokpagi hak miyam da piri Nirman hairi nakhoibu sindokna bu khonaba matamda chahi 5 di changani sanglaba chahi 5 asi manungda nakhoina tansiliba naral miyam dagi lut tawriba paisa mayam adudi kanana singhaugadori chahi 5 asi loirakpadadi miyam gidi pumang mangba haibadu oduni nakhoina tawriba thaba asigi daita kanana lawpham thoi nakhoina lawpham thoktabra Pratana sauna khumlai aikhoina board matamda miyam gi mapi mapani daita lawgani haikhiba adudi chumnagi wahai gi wani makhoi khudumaki daita aikhoina lawba ngampote aikhoi gi haibabu assembly da parliament da opposition na wahang hanglakpa matamda speaker da pakhum piba adu khaktani mantri ni haiduna yum khuding chatuna makhoi khudumaki daita lawpham thokte lawba chungamoi Nirman hairi nang hauji hairiba wase nakhoina board khoma matamdadi miyam da haikhibra Shakti amadi paisa da laichuraba nakhoina leiba asi kamdongna ngakani leiba asi da kamdongna chawkhatpa purakani Home Minister na sauna hairi angang amabu phaduna puriba nangna leiba ngakpagi maramda kari khangani akhang hai sarakanu Nirman na mukhumlai chummi aidi chamchamba miyoini leiba ngakpagi maramda aidi kaisu khangde kamdongna su khangani ngasi phawda leiba asi ngakpa leiba asi bu ningthi jana chalaiba luchingba ama phawbabu leikhrabra Home Minister su saradun hairi nang nasana nasabu miyam na yaba miyam gi hero ni khanba natra nathauna leirabadi Delhi da lao leiba asi gi miyam mamangda ibani debate tawnasi achumba tu khangdokchi Nirmandi mana thagiba lang adu da Home Minister thure khanglabagumna karem naradun hanglai nangbu aigi imangda miyam mamangda debate tawba ngamagadra Home Minister sawbadagi di haidok lure adubu khantharapu matamda masu chingnari Nachiket na su debate tawganu haiduna ingiti tawrakli Pratap na su tawrakli adubu Home Minister na haidokhrabani nanga soidana debate tawgani hayeng ayuk jantar mantar da lao mafam aduda mayam mamangda debate punna tawrasi Nirman na su hairi fare aduirabadi hayeng thengnarasi adubu aina lakpu matamda security check tawba miyoi ama hek uba matamda aidi khudakta Rohan bu hatokani Nirman su khangi ma matomda chatpa tarabadi ma bu soidanamakki security force na hatkani haiba maram aduna Facebook amadi YouTube ta post hagatuna mahaka Home Minister ga wari sanagani debate tawgani leibak mayam su lakpiyu haiduna social media gi khuthangda mayam da baton tawri Nachiket amadi mahaki timna su jantar mantar da lakadaba bus sing amadi train singi lambida matik chaba special commando thamduna Nirman bu aubu mafamda hananaba plan tawba hokre leibak mayam su hauduna Nirman amadi Home Minister gi debate asi tananabagi damakta jantar mantar tamna laknari
ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯀꯌꯥ ꯑꯃꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯪ ꯑꯍꯩ ꯁꯥꯗꯨꯅ ꯑꯃꯅ ꯑꯃꯗ ꯄꯥꯎꯇꯥꯛ ꯄꯤꯅꯔꯤ, ꯗꯤꯁꯀꯁꯟ ꯀꯌꯥ ꯑꯃꯁꯨ ꯇꯧꯅꯔꯤ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯦꯛ ꯇꯧꯕꯒꯤ ꯆꯥꯡꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒꯨꯝꯅ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁꯇ ꯑꯦꯡꯀꯔ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯤꯔꯃꯟꯒꯤ ꯃꯆꯥ ꯍꯥꯠꯈꯤꯕ, ꯊꯣꯡ ꯑꯗꯨ ꯁꯥꯕꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯄꯥꯁ ꯇꯧꯈꯤꯕ ꯑꯃꯗꯤ ꯕꯤꯜ ꯂꯧꯊꯣꯛꯄꯗ ꯄ꯭ꯔꯇꯥꯞ ꯍꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯆꯦꯟꯅꯔꯦ꯫ ꯄ꯭ꯔꯇꯥꯞꯇꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯁꯨ ꯈꯪꯗꯦ, ꯃꯥ ꯌꯥꯎꯗꯦ ꯍꯥꯏꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯆꯥꯟꯁ ꯂꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯕꯥꯛ ꯆꯂꯥꯏꯕ ꯍꯩꯇ꯭ꯔꯕꯗꯤ ꯐꯝ ꯊꯥꯗꯣꯛꯑꯣ, ꯑꯩꯈꯣꯏꯒ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯇꯥꯟꯅꯗꯨꯅ ꯑꯐ ꯐꯠꯇ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯆꯂꯥꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯁꯤꯜꯂꯛꯂꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯊꯥ ꯁꯥꯅ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯅꯔꯤ, ꯀꯦꯕꯤꯅꯦꯠ ꯃꯤꯇꯤꯡ ꯀꯌꯥ ꯇꯧꯔꯤ, ꯑꯦꯖꯦꯟꯁꯤ ꯀꯌꯥꯒꯤ ꯑꯆꯧꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯑꯃꯁꯨ ꯃꯊꯥ ꯁꯥꯅꯔꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯅꯤꯔꯃꯟꯒꯤ ꯗꯤꯕꯦꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ꯫ ꯑꯁꯣꯝꯗꯅ ꯅꯤꯔꯃꯟ ꯑꯃꯗꯤ ꯔꯣꯍꯟ, ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯁꯛ ꯂꯣꯠꯇꯨꯅ ꯐꯤꯖꯧꯅ ꯍꯣꯡꯂꯒ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯇꯝꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ, ꯍꯌꯦꯡꯗꯤ ꯑꯩꯗꯤ ꯐ꯭ꯔꯤ ꯑꯣꯏꯔꯅꯤ, ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯝꯁꯨ ꯂꯣꯏꯔꯛꯂꯅꯤ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯁꯨ ꯐꯪꯂꯅꯤ꯫ ꯅꯤꯔꯃꯜꯅ ꯍꯥꯏꯔꯛꯏ, ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯔꯥꯖꯀꯨꯃꯥꯔ, ꯇꯨꯃꯤꯟꯅ ꯆꯠꯂꯣ꯫ ꯔꯣꯍꯟꯅ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕꯗꯥꯏꯅꯦ, ꯑꯩꯅ ꯋꯥ ꯍꯥꯏꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯕ ꯌꯥꯏ, ꯑꯩꯁꯨ ꯋꯥ ꯉꯥꯡꯕꯗ ꯅꯪꯅ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦ, ꯁ꯭ꯇꯣꯛꯍꯣꯝ ꯁꯤꯟꯗ꯭ꯔꯣꯝ ꯑꯗꯨ ꯑꯩꯉꯣꯟꯗꯁꯨ ꯂꯩꯔꯕ ꯃꯥꯜꯂꯦ꯫ ꯅꯤꯔꯃꯜꯅ ꯍꯪꯂꯛꯏ, ꯁ꯭ꯇꯣꯛꯍꯣꯝ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ, ꯃꯤꯑꯣꯏ ꯑꯃꯅ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯐꯥꯔꯛꯄ ꯃꯇꯝꯗ ꯐꯥꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕ ꯃꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯄ ꯑꯗꯨꯅꯤ꯫ ꯅꯤꯔꯃꯜꯅꯁꯨ ꯋꯥꯈꯜ ꯈꯟꯖꯥꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯨꯝꯕ ꯁꯤꯟꯗ꯭ꯔꯣꯝ ꯑꯗꯨ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯁꯨ ꯂꯩꯒꯗ꯭ꯔꯥ? ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯕꯨ ꯐꯥꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯅꯤꯔꯃꯟꯁꯨ ꯔꯣꯍꯟꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯃꯝꯅꯕꯗꯤ ꯃꯁꯥꯗ ꯐꯥꯎꯖꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯑꯣꯐꯤꯁꯔ ꯃꯌꯥꯝ ꯑꯃ ꯃꯤꯇꯤꯡ ꯇꯧꯔꯤꯉꯩꯗ ꯅꯥꯆꯤꯀꯦꯠ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯐꯥꯎꯕ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯁ꯭ꯅꯥꯏꯄꯔ ꯂꯣꯏꯅ ꯊꯝꯈ꯭ꯔꯦ, ꯅꯤꯔꯃꯟ ꯍꯦꯛ ꯎꯕ ꯃꯐꯝꯗ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠꯇꯗꯤ ꯅꯤꯔꯃꯟꯅ ꯔꯣꯍꯟ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤ, ꯅꯤꯔꯃꯟꯅ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯗꯒꯤ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯈꯤ꯫ ꯐꯤꯚꯝ ꯑꯁꯤ ꯂꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯔꯣꯍꯟꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯤꯔꯃꯟꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯄ꯭ꯔꯇꯥꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯊꯥꯖꯔꯣꯏ꯫ ꯅꯥꯆꯤꯀꯦꯠꯅ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤ, ꯃꯌꯥꯝꯅꯗꯤ ꯊꯥꯖꯔꯣꯏ, ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯍꯣꯡꯗꯣꯛꯅꯕ, ꯃꯌꯥꯝꯕꯨ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯑꯃ ꯄꯤꯅꯅꯕ ꯄꯥꯎ ꯑꯃ ꯁꯦꯝꯗꯕ ꯌꯥꯔꯣꯏ꯫ ꯄ꯭ꯔꯇꯥꯞꯅ ꯍꯪꯂꯛꯏ, ꯀꯔꯤ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯁꯦꯝꯒꯗꯧꯔꯤꯕꯅꯣ? ꯅꯥꯆꯤꯀꯦꯠꯅ ꯍꯥꯏꯔꯛꯏ, ꯊꯣꯡ ꯅꯤꯡꯈꯥꯏꯕꯒꯤ ꯀꯦꯁꯇ ꯆꯦꯟꯅꯔꯤꯕ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯇꯥꯞ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯅꯕ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯃ ꯁꯟꯗꯣꯛꯄ ꯌꯥꯏ꯫ ꯄꯥꯎ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯗꯨꯅ ꯃꯤꯌꯥꯝꯕꯨ ꯃꯄꯨꯛꯅꯤꯡ ꯑꯣꯜꯍꯟꯒꯗꯧꯔꯤꯕꯅꯤ, ꯅꯤꯔꯃꯟꯕꯨ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯔꯃꯟ ꯑꯃꯗꯤ ꯔꯣꯍꯟ ꯆꯥꯛ ꯆꯥꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯆꯤꯀꯨ ꯍꯥꯠꯀꯅꯤ, ꯕꯣꯝ ꯄꯣꯈꯥꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯂꯒꯅꯨ, ꯅꯪꯉꯣꯟꯗ ꯕꯣꯝ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯗꯨꯒ ꯅꯪꯅ ꯆꯤꯀꯨ ꯍꯥꯠꯂꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯅꯤꯔꯃꯟꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕꯁꯦ ꯑꯄꯨꯒꯤꯗꯃꯛꯇꯅꯤ꯫ ꯅꯤꯔꯃꯟꯅ ꯔꯣꯍꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯑꯩꯁꯨ ꯁ꯭ꯇꯣꯛꯍꯣꯝ ꯁꯤꯟꯗ꯭ꯔꯣꯝ ꯂꯩꯔꯕꯒꯨꯝ ꯇꯧꯔꯤ꯫ ꯅꯤꯔꯃꯟꯅ ꯔꯣꯍꯟꯕꯨꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ ꯍꯥꯏꯗꯨꯅ ꯅꯥꯀꯣꯏꯅꯅꯗꯤ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯅꯤꯔꯃꯟ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯈꯟꯊꯔꯨꯕ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯄꯥꯈꯠꯅ ꯍꯥꯏꯖꯔꯤ, ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯆꯥ ꯑꯃ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯥꯎꯗꯨꯅ ꯑꯉꯥꯎꯕꯒꯨꯝꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ, ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯆꯥ ꯑꯃ ꯃꯥꯡꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯩ ꯈꯪꯕ ꯄꯥꯝꯗꯦ꯫ ꯅꯤꯔꯃꯟꯒꯤ ꯊꯃꯣꯏꯗꯗꯤ ꯔꯣꯍꯟꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯒꯨꯝꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯄ꯭ꯔꯇꯥꯞꯇꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ, ꯑꯩꯕꯨ ꯄꯨꯂꯤꯁꯅ ꯐꯥꯍꯟꯕ ꯌꯥꯔꯣꯏ, ꯄꯥꯔꯇꯤꯒꯤꯗꯃꯛꯇ ꯑꯩꯅ ꯕꯣꯠꯀꯤ ꯐꯟ ꯀꯌꯥ ꯈꯣꯝꯒꯠꯈꯤ, ꯕꯣꯠꯀꯤ ꯐꯟ ꯈꯣꯝꯖꯤꯟꯕ ꯃꯇꯝꯗ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃ ꯑꯅꯤꯗꯤ ꯊꯣꯛꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔ ꯃꯥꯡꯍꯟꯕꯗꯤ ꯑꯩ ꯉꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯐꯥꯕꯒꯤ ꯑꯃꯗꯤ ꯅꯪꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯁꯦꯝꯃꯦ ꯍꯥꯏꯕꯁꯤ ꯂꯥꯎꯊꯣꯛꯅꯕꯒꯤ ꯑꯌꯥꯕꯗꯤ ꯅꯥꯆꯤꯀꯦꯠꯇ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯅꯤꯔꯃꯟ ꯑꯃꯗꯤ ꯔꯣꯍꯟ ꯗꯦꯜꯂꯤ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯗꯦꯜꯂꯤ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯗꯦꯜꯂꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯥꯝꯂꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯤꯔꯃꯟꯅ ꯇꯣꯡꯂꯛꯂꯤꯕ ꯕꯁ ꯑꯗꯨꯁꯨ ꯕꯁ ꯁ꯭ꯇꯦꯟ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯕꯁ ꯁ꯭ꯇꯦꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯁ꯭ꯅꯥꯏꯄꯔ ꯀꯌꯥ ꯑꯃꯅ ꯐꯤꯚꯝ ꯆꯥꯅ ꯁꯦꯝꯗꯨꯅ ꯅꯤꯔꯃꯟꯅ ꯕꯁꯇꯒꯤ ꯀꯨꯝꯊꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯅꯤꯔꯃꯟ ꯑꯃꯗꯤ ꯔꯣꯍꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯕꯁ ꯁ꯭ꯇꯦꯟ ꯑꯗꯨꯗ ꯁ꯭ꯅꯥꯏꯄꯔ ꯃꯌꯥꯝ ꯑꯃꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯈꯪꯗꯕꯅꯤꯅ ꯕꯁꯇꯒꯤ ꯀꯨꯝꯊꯔꯛꯂꯒ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯆꯤꯀꯦꯠꯀꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯅꯥꯏꯄꯔ ꯑꯃꯅ ꯅꯤꯔꯃꯟꯗ ꯅꯣꯡꯃꯩ ꯍꯟꯅ ꯍꯟꯅ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯅꯤꯔꯃꯟ ꯃꯍꯥꯛꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯔꯣꯍꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯔꯣꯍꯟꯅ ꯅꯤꯔꯃꯟꯕꯨ ꯀꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯅꯥꯛꯇ ꯂꯨꯝꯗꯨꯅ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯀꯃꯥꯟꯗꯣꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯣꯍꯟꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯅꯤꯔꯃꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯁꯛꯇꯤ ꯄꯥꯏꯕꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯁꯥ ꯑꯃꯅ ꯁꯖꯤ ꯑꯃ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯥꯗꯨꯅ ꯆꯥꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯌꯥꯝꯅ ꯌꯦꯡꯅꯔꯤ꯫ ꯅꯣꯡꯁꯥꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯁꯥꯗꯥꯟꯕ ꯍꯩꯕ ꯑꯗꯨꯕꯨ ꯊꯥꯒꯠꯅꯔꯤ꯫
ꯑꯗꯨꯕꯨ ꯁꯖꯤꯗꯨꯗ ꯇꯥꯔꯤꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯁꯤꯟꯅꯔꯨꯗꯦ ꯁꯛꯇꯤ ꯄꯥꯏꯕꯁꯤꯡꯒꯤ ꯊꯕꯛ ꯑꯗꯨꯗ ꯍꯔꯥꯎꯅ ꯀꯨꯝꯍꯩ ꯌꯦꯡꯅꯩ ꯑꯁꯨꯝꯅ ꯁꯛꯇꯤ ꯄꯥꯏꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅꯔꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯤꯔꯃꯟꯗꯤ ꯂꯩꯃꯥꯏꯗ ꯁꯤꯗꯨꯅ ꯇꯥꯔꯤ ꯇꯁꯦꯡꯕꯗꯤ ꯅꯤꯔꯃꯟ ꯑꯄꯪꯕ ꯃꯤ ꯅꯠꯇꯦ ꯃꯥꯅꯁꯨ ꯅꯥꯆꯤꯀꯦꯠ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯄꯨ ꯍꯥꯟꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯕꯁ ꯇꯣꯡꯗꯨꯅ ꯗꯦꯜꯂꯤꯗ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯃꯌꯨꯝꯗ ꯃꯝꯕꯥꯏꯗ ꯑꯣꯏꯅ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯆꯠꯈꯤ ꯅꯤꯔꯃꯟꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯁꯪꯂꯤꯕ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯒꯥꯔꯗ ꯑꯗꯨꯒꯤ ꯅꯣꯡꯃꯩ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯇꯨꯅ ꯒꯥꯔꯗ ꯑꯗꯨꯗ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯔꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯤꯔꯃꯟꯁꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯊꯥꯛꯂꯛꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯅ꯭ꯌꯨꯁ ꯑꯦꯡꯀꯔ ꯑꯗꯨꯅ ꯄꯥꯎ ꯄꯥꯕ ꯃꯇꯝꯗ ꯍꯥꯏꯔꯛꯂꯤ ꯗꯤꯕꯦꯠꯀꯤ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯤ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯔꯃꯟ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯇ꯭ꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯤꯔꯃꯟꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯝꯕꯥꯏꯗꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯅ꯭ꯌꯨꯁ ꯑꯦꯡꯀꯔ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯣꯜ ꯑꯗꯨ ꯅꯤꯔꯃꯜꯒꯤ ꯑꯣꯏꯔꯝꯃꯤ ꯅꯤꯔꯃꯜꯅ ꯅ꯭ꯌꯨꯁ ꯑꯦꯡꯀꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯦ ꯑꯩꯒꯤ ꯀꯥꯗ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯅꯤ ꯂꯩ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯃꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯒ꯭ꯌꯥꯁ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠ ꯅꯥꯝꯃꯗꯅ ꯅꯣꯡꯃꯩ ꯑꯗꯨꯒ ꯈꯨꯠ ꯑꯃꯗꯅ ꯃꯩꯈꯦꯠ ꯑꯃ ꯄꯥꯏꯔꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯗꯤꯕꯦꯠ ꯑꯁꯤꯗ ꯂꯥꯛꯇꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯕꯁꯨ ꯃꯩꯈꯦꯠꯅꯕꯨ ꯈꯦꯠꯂꯕꯁꯨ ꯑꯩꯒ ꯀꯥ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛꯇꯤ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤ ꯅ꯭ꯌꯨꯁ ꯑꯦꯡꯀꯔ ꯑꯗꯨꯗꯤ ꯅꯤꯔꯃꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯅꯤꯔꯃꯜꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯃꯃꯥꯡꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯀꯦꯃꯦꯔꯥ ꯄꯨꯗꯨꯅ ꯂꯥꯛꯂꯣ ꯗꯤꯕꯦꯠ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯎꯍꯟꯒꯗꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒ ꯂꯣꯏꯅꯅ ꯂꯥꯛꯀꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯤꯁ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯔꯛꯀꯦ ꯇꯧꯕꯇꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯗꯤꯕꯦꯠ ꯇꯧꯕ ꯃꯇꯝꯗ ꯑꯆꯨꯝꯕ ꯋꯥ ꯈꯛꯇ ꯍꯥꯏꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯤꯂꯤꯟꯗꯔ ꯄꯣꯈꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯁꯤꯃꯤꯟꯅꯕ ꯇꯥꯕꯅꯤ ꯅꯤꯔꯃꯟꯅ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕꯗ ꯄꯨꯔꯛꯀꯗꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯅꯤꯁꯨꯕꯗꯅ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯇꯥꯞ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯅ ꯊꯣꯡ ꯑꯗꯨꯕꯨ ꯁꯥꯕꯗ ꯊꯤꯀꯥꯗꯥꯔ ꯑꯣꯏꯈꯤꯕ ꯑꯚꯦ ꯑꯗꯨꯒ ꯏꯟꯖꯤꯅꯤꯌꯔ ꯁꯃꯤꯔꯁꯨ ꯄꯨꯔꯛꯀꯗꯕꯅꯤ ꯑꯁꯣꯝꯗꯅ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯑꯃꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯒꯤ ꯑꯣꯐꯤꯁꯔ ꯃꯌꯥꯝ ꯑꯃꯒ ꯋꯥꯔꯤ ꯄꯨꯟꯅ ꯁꯥꯟꯅꯔꯤ ꯑꯣꯐꯤꯁꯔꯁꯤꯡꯅ ꯍꯥꯏꯔꯛꯏ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯆꯠꯀꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯐꯝ ꯊꯣꯛꯇꯦ ꯌꯥꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯗꯣꯡꯊꯤꯒꯗꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯂꯧꯊꯣꯛꯄ ꯇꯥꯕꯅꯤ ꯃꯤꯅꯤꯁꯇꯔ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯅꯤꯔꯃꯟꯕꯨ ꯍꯥꯟꯅ ꯍꯥꯠꯅꯅꯕ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯇꯥꯕꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯤꯔꯃꯟꯒꯤ ꯃꯌꯨꯝꯗ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯜꯂꯝꯂꯕꯅꯤ ꯑꯗꯨꯕꯨ ꯔꯣꯍꯟꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯔꯤꯖꯥꯏꯅꯦꯁꯟ ꯇꯧꯕꯒꯤ ꯄꯥꯎ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯍꯟꯗꯕꯅꯤ ꯑꯁꯣꯝꯗꯅ ꯄ꯭ꯔꯇꯥꯞꯇꯤ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯅꯤꯔꯃꯟ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯤ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯁꯤꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯤꯝꯄꯦꯇꯤ ꯚꯣꯠꯇ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗꯒꯤ ꯚꯣꯠ ꯀꯥꯔꯛꯄ ꯌꯥꯔꯤ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯔꯃꯟꯒꯤ ꯃꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯄꯥꯔꯁꯅꯦꯜ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯈꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯔꯤ ꯑꯁꯣꯝꯗꯅ ꯅꯤꯔꯃꯟꯒꯤ ꯀꯥ ꯃꯅꯨꯡꯗ ꯊꯦꯠꯂꯤꯕ ꯅꯤꯔꯃꯟ ꯑꯃꯗꯤ ꯑꯄꯨꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯎꯔꯒ ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯕꯕꯥ ꯏꯕꯥꯅꯤ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯃꯠꯇ ꯂꯩꯖꯗꯦ ꯑꯩꯁꯨ ꯕꯕꯥꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯜꯂꯛꯅ ꯌꯦꯡꯖꯔꯤ ꯅꯤꯔꯃꯟꯁꯨ ꯔꯣꯍꯟꯕꯨ ꯁꯤꯂꯤꯟꯗꯔ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯔꯣꯍꯟꯕꯨ ꯁꯤꯂꯤꯟꯗꯔ ꯑꯗꯨꯗ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯣꯍꯟꯅ ꯅꯤꯔꯃꯟꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯪꯂꯛꯏ ꯑꯩꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯍꯥꯠꯀꯗꯧꯔꯤꯕ꯭ꯔꯥ ꯋꯥꯍꯪ ꯑꯁꯤꯗ ꯅꯤꯔꯃꯜ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ ꯇꯨꯃꯤꯟꯅ ꯔꯣꯍꯟꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯄ ꯇꯥꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯈꯛꯇꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯅꯤꯔꯃꯟꯅ ꯔꯣꯍꯟꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯏꯆꯥ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯃꯥꯒꯤꯗꯃꯛꯇ ꯑꯋꯥꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯅꯪꯕꯨꯁꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯀꯠꯊꯣꯛꯄꯗ ꯑꯩꯅ ꯄꯥꯝꯃꯨꯔꯣꯏ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯏꯆꯥ ꯑꯃ ꯃꯥꯡꯖꯕꯁꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅ꯭ꯌꯨꯁꯀꯤ ꯑꯦꯡꯀꯔ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯅꯤꯔꯃꯟꯅ ꯍꯪꯂꯛꯏ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯅꯪ ꯂꯥꯏꯚ ꯑꯣꯏꯅ ꯇꯤꯚꯤꯗ ꯊꯥꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯑꯦꯡꯀꯔ ꯑꯗꯨꯅꯁꯨ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯅꯤꯔꯃꯟꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗꯅ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯈꯜꯂꯗꯨꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯇꯩ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯁꯨ ꯅꯤꯔꯃꯟꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯗꯨꯅ ꯗꯤꯕꯦꯠ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤ ꯑꯁꯣꯝꯗꯅ ꯅꯥꯆꯤꯀꯦꯠꯇꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯦꯁ ꯑꯁꯤ ꯁꯣꯜꯚ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯔꯤꯇꯥꯌꯔꯃꯦꯟ ꯂꯧꯔꯒ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯒꯚꯔꯅꯔ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯑꯋꯥꯕ ꯂꯩꯇꯅ ꯍꯤꯡꯒꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦꯅꯦ ꯀꯦꯁ ꯑꯁꯤ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯆꯧꯀꯤꯗꯥꯔ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯑꯩꯗꯤ ꯐꯪꯂꯔꯣꯏ ꯑꯣꯐꯤꯁꯔ ꯑꯃꯅ ꯅꯥꯆꯤꯀꯦꯠꯇ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ 8ꯅꯤ ꯅꯤꯔꯃꯟꯅ ꯑꯩꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯍꯟꯈꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ
ꯃꯃꯩꯗ ꯅꯤꯔꯃꯟꯅ ꯃꯍꯥꯛ ꯕꯁ ꯇꯣꯡꯗꯨꯅ ꯗꯦꯜꯂꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯅꯤꯔꯃꯟ ꯕꯁ ꯇꯣꯡꯗꯨꯅ ꯗꯦꯜꯂꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕ ꯄꯥꯎꯅꯤ ꯍꯥꯏꯕꯁꯤ ꯁꯥꯔꯁꯨ ꯈꯪꯂꯕꯒꯨꯝꯅꯗꯤ ꯇꯧꯈꯤ ꯑꯗꯨꯕꯨ ꯁꯥꯔꯒꯤ ꯊꯃꯣꯏꯗ ꯅꯤꯔꯃꯟꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯆꯨꯝꯕ ꯈꯔꯗꯤ ꯌꯥꯎꯔꯤ ꯈꯪꯂꯛꯄꯗꯒꯤ ꯁꯨꯞꯅꯒꯤ ꯗꯦꯜꯂꯤ ꯈꯛꯇꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯊꯝꯈꯤꯕ ꯃꯥꯜꯂꯤ ꯅꯥꯆꯤꯀꯦꯠꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯂꯥꯜꯂꯤ ꯈꯟꯕ ꯑꯁꯤꯅ ꯁꯪꯁꯥꯔ ꯑꯁꯤꯗ ꯀꯔꯤ ꯚꯦꯂꯨꯕꯨ ꯂꯩꯒꯗꯧꯔꯤꯒꯦ ꯑꯁꯣꯝꯗꯅ ꯗꯤꯕꯦꯠ ꯍꯧꯔꯦ ꯅꯤꯔꯃꯟꯅ ꯏꯟꯖꯤꯅꯤꯌꯔ ꯑꯗꯨꯗ ꯍꯪꯂꯛꯏ ꯅꯪꯅ ꯇꯧꯈꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯈꯤꯕꯒꯦ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯗ ꯑꯣꯏꯗꯕ ꯍꯥꯏꯔꯛꯂꯕꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯅꯤ ꯏꯟꯖꯤꯅꯤꯌꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯗꯤꯖꯥꯏꯟꯗ ꯑꯁꯣꯏꯕ ꯀꯩꯁꯨ ꯂꯩꯈꯤꯗꯦ ꯊꯣꯡ ꯁꯥꯕ ꯃꯇꯝꯗ ꯍꯥꯊꯨ ꯁꯥꯈꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯕ ꯁꯤꯃꯦꯟꯠ ꯑꯃꯗꯤ ꯆꯦꯛ ꯁꯤꯖꯤꯟꯅꯈꯤ ꯄꯤꯂꯔ ꯐꯥꯎꯕ ꯐꯖꯅ ꯁꯥꯈꯤꯗꯦ ꯆꯠꯀꯗꯧꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯆꯥꯟꯅꯕ ꯌꯨꯝꯕꯤ ꯑꯃꯠꯇ ꯌꯨꯡꯈꯤꯗꯦ ꯅꯤꯔꯃꯟꯅ ꯊꯤꯀꯥꯗꯥꯔꯗ ꯑꯃꯨꯛ ꯍꯪꯂꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯐꯖꯅ ꯁꯥꯗ꯭ꯔꯤꯕꯅꯣ क्वालिटी ꯂꯩꯕ ꯄꯣꯠ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯊꯤꯀꯥꯗꯥꯔ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯀꯝꯗꯧꯅ ꯁꯥꯒꯅꯤ ꯊꯣꯡ ꯑꯗꯨ ꯁꯥꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯒꯗꯕ ꯃꯤ ꯌꯥꯝꯅ ꯌꯥꯝꯈꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯗꯤꯕꯦꯠ ꯑꯁꯤ ꯑꯦꯡꯀꯔ ꯑꯗꯨꯅ ꯂꯥꯏꯚ ꯊꯥꯔꯤ ꯅꯤꯔꯃꯟꯅ ꯄ꯭ꯔꯇꯥꯞꯇ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯊꯤꯀꯥꯗꯥꯔꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯦ ꯍꯥꯏꯔꯤꯕꯁꯤꯗ ꯅꯪꯗꯤ ꯆꯥꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯄ꯭ꯔꯇꯥꯞꯇꯤ ꯋꯥ ꯀꯩꯝꯇ ꯈꯨꯝꯂꯝꯗꯦ ꯅꯤꯔꯃꯟꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯗ ꯒ꯭ꯌꯥꯁ ꯑꯗꯨ ꯊꯥꯗꯣꯛꯂꯤ ꯃꯇꯧ ꯑꯁꯤ ꯎꯔꯛꯄꯗ ꯄ꯭ꯔꯇꯥꯞꯅ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯄꯩꯁꯥ ꯆꯥꯕ ꯌꯥꯎꯈꯤ ꯄ꯭ꯔꯇꯥꯞꯅ ꯃꯁꯥ ꯏꯄꯥ ꯄꯥꯈꯠꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯆꯥꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯗꯤ ꯄꯥꯔꯇꯤꯒꯤ ꯐꯟꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯁꯔꯨꯛ ꯈꯔ ꯑꯃꯗꯤ ꯑꯩꯒꯤꯁꯨ ꯌꯥꯎꯈꯤ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯁꯥꯈꯤꯕ ꯊꯣꯡ ꯑꯃꯠꯇ ꯅꯤꯡꯈꯥꯏꯗꯦ ꯁꯣꯏꯕꯗꯒꯤ ꯊꯣꯡ ꯑꯃꯅꯤ ꯅꯤꯡꯈꯥꯏꯈꯤꯕꯗꯤ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯑꯦꯛꯁꯤꯗꯦꯟꯠꯅꯤ ꯈꯟꯗꯣꯛꯄ ꯌꯥꯏ ꯑꯁꯣꯏꯕꯅꯤ ꯅꯤꯔꯃꯟꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯟꯊꯦꯛꯇꯨꯅ ꯍꯥꯠꯈꯤꯕ ꯊꯣꯡ ꯑꯗꯨ ꯁꯥꯅꯕꯒꯤ ꯄꯩꯁꯥ ꯑꯗꯨ ꯅꯈꯣꯏ ꯄꯥꯔꯇꯤ ꯑꯃꯗꯤ ꯅꯪꯅ ꯆꯥꯊꯣꯛꯑꯕ ꯅꯠꯇ꯭ꯔꯥ ꯇꯤꯚꯤꯗ ꯂꯥꯏꯚ ꯊꯥꯔꯤꯕꯅꯤꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯣꯏꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯩ ꯈꯪꯗꯦ ꯄꯥꯔꯇꯤꯗ ꯂꯥꯛꯂꯤꯕ ꯐꯟꯒꯤ ꯄꯩꯁꯥ ꯑꯁꯤ ꯍꯧꯔꯛꯐꯝ ꯑꯩ ꯈꯪꯗꯦ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯅꯤꯔꯃꯟꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯔꯣꯍꯟꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯀꯥꯞꯂꯛꯏ ꯔꯣꯍꯟꯕꯨꯗꯤ ꯁꯣꯛꯍꯟꯗꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯗꯨꯅ ꯃꯈꯨꯠ ꯂꯣꯏꯅꯔꯒ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯔꯃꯟꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ ꯅꯤꯔꯃꯟꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥꯒꯤ ꯃꯥꯏꯀꯩꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯄꯨꯝꯅꯃꯛ ꯀꯥꯎꯕ ꯃꯈꯩ ꯅꯈꯨꯠ ꯂꯣꯟꯅꯗꯨꯅ ꯅꯆꯥꯒꯤꯗꯃꯛꯇ ꯀꯞꯂꯤ ꯑꯗꯨꯕꯨ ꯅꯣꯏꯅ ꯄꯩꯁꯥ ꯆꯥꯊꯣꯛꯂꯒ ꯁꯦꯝꯈꯤꯕ ꯊꯣꯡ ꯑꯗꯨꯅ ꯅꯤꯡꯈꯥꯏꯔꯛꯄ ꯃꯇꯝꯗ ꯆꯥꯎꯔꯕ ꯂꯨꯝꯂꯕ ꯑꯇꯦꯛ ꯑꯀꯥꯏ ꯀꯌꯥ ꯑꯗꯨꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕ ꯏꯆꯥ ꯄꯤꯛꯂꯤꯕ ꯑꯗꯨꯕꯨ ꯅꯟꯊꯦꯛꯇꯨꯅ ꯍꯥꯠꯇꯣꯛꯈꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯥꯎꯕ ꯐꯪꯈꯤꯗꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯏꯆꯥꯒꯤ ꯃꯁꯥ ꯐꯥꯎꯕ ꯐꯪꯈꯤꯗꯦ ꯁꯨꯝꯅꯒꯤ ꯆꯦꯈꯥꯎ ꯃꯆꯥ ꯑꯃꯗ ꯑꯩꯒꯤ ꯏꯆꯥ ꯑꯄꯨꯅꯤ ꯍꯥꯏꯗꯨꯅ ꯑꯄꯨꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯈꯔ ꯄꯤꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ ꯆꯦꯈꯥꯎ ꯃꯆꯥ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯇꯧꯒꯅꯤ ꯈꯜꯂꯨꯕꯗ ꯅꯤꯔꯃꯜꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯐꯝꯂꯤꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯉꯥꯛꯇ ꯄꯤꯅꯁꯤ ꯄ꯭ꯔꯇꯥꯞꯅ ꯍꯥꯏꯔꯛꯏ ꯅꯤꯔꯃꯟ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯦ ꯅꯤꯔꯃꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯄ꯭ꯔꯇꯥꯞꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯅꯤꯔꯃꯟꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯅꯔꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯑꯆꯨꯝꯕꯁꯦ ꯈꯪꯂꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯀꯣꯛ ꯉꯥꯎꯒꯅꯤ ꯑꯀꯤꯕ ꯐꯥꯎꯒꯅꯤ ꯁꯔꯀꯥꯔꯅ ꯄꯩꯁꯥ ꯆꯥꯏ ꯍꯥꯏꯔꯤꯕꯁꯦ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯁꯔꯀꯥꯔ ꯄꯥꯜꯂꯤꯕꯁꯦ ꯄꯩꯁꯥ ꯆꯥꯅꯕ ꯈꯛꯇꯒꯤꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯇꯤꯚꯤ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯅꯤꯔꯃꯟꯅ ꯍꯪꯂꯛꯏ ꯑꯩꯈꯣꯏꯅ ꯇꯤꯚꯤꯗ ꯄꯥꯎꯗ ꯇꯥꯔꯤꯕ ꯂꯨꯄꯥ ꯀꯔꯣꯔ ꯂꯥꯛ 10 ꯀꯨꯟ ꯍꯥꯏꯔꯤꯕ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯂꯩꯕ꯭ꯔꯥꯅꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯂꯔꯣꯏꯗꯕ ꯑꯆꯧꯕ ꯁꯦꯟꯐꯝ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯁꯨ ꯑꯁꯤꯒꯨꯝꯂꯕ ꯁꯦꯟꯐꯝ ꯀꯌా ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯔꯀꯥꯔꯗꯒꯤ ꯀꯥꯏꯊꯔꯛꯂꯤꯕ ꯑꯆꯧꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯦꯟꯅꯔꯤꯕꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯣꯄꯣꯖꯤꯁꯟ ꯑꯗꯨꯅ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯁꯕ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯣꯏꯔꯤꯕꯅꯤ ꯑꯩꯈꯣꯏ ꯈꯛꯇꯅ ꯑꯁꯨꯛ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯆꯥꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯣꯄꯣꯖꯤꯁꯟꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯤꯔꯃꯜꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯁꯦꯜ ꯄꯩꯁꯥ ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯔꯣꯔ 110 ꯍꯦꯟꯕ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕ ꯋꯥꯈꯜꯗꯤ ꯑꯃꯠꯇ ꯈꯟꯅꯗ꯭ꯔꯦꯅꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯀꯔꯣꯔ 110ꯅꯣ ꯃꯤꯁꯤꯡ ꯀꯔꯣꯔ 110 ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯑꯄꯨꯟꯕꯒꯤ ꯃꯁꯛ ꯂꯩꯇꯦ ꯙꯔꯃ ꯖꯥꯠ ꯕꯤꯖꯥꯠ ꯁꯤꯟꯐꯝ ꯃꯍꯩ ꯃꯁꯤꯡꯒꯤ ꯊꯥꯛ ꯑꯁꯤꯅꯆꯤꯡꯕ ꯀꯥꯡꯂꯨꯞ ꯀꯌꯥ ꯈꯥꯏꯗꯣꯛꯇꯨꯅ ꯇꯣꯈꯥꯏꯅ ꯂꯦꯞꯅꯔꯤꯕꯅꯤ ꯇꯣꯉꯥꯟ ꯇꯥꯕ ꯇꯣꯈꯥꯏ ꯇꯥꯕ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯅ ꯑꯁꯨꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯔꯣꯔ 110 ꯍꯦꯟꯕꯁꯦ ꯑꯩꯈꯣꯏꯅ ꯑꯄꯪꯕ ꯁꯤꯕ ꯉꯝꯂꯤꯕꯁꯦ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯊꯦꯝꯕ ꯌꯥꯏ ꯃꯈꯣꯏꯕꯨ ꯈꯟꯅꯍꯟꯕꯁꯨ ꯌꯥꯏ ꯅꯤꯔꯃꯟꯅ ꯍꯪꯂꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯉꯥꯛꯄꯁꯦ ꯅꯈꯣꯏꯅ ꯀꯔꯕꯥꯔ ꯑꯣꯟꯊꯣꯛꯂꯦꯅꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕ ꯑꯐꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯂꯨꯆꯤꯡꯕꯁꯨ ꯌꯥꯎꯔꯛꯇꯕꯗꯤ ꯅꯠꯇꯦ ꯃꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯖꯥ ꯍꯔꯥꯎꯅꯕ ꯈꯛꯇꯒꯤꯅꯤ ꯄ꯭ꯔꯖꯥꯅ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯁꯥꯗꯨꯅ ꯑꯆꯝꯕ ꯐꯤꯔꯣꯜ ꯁꯦꯠꯂꯤꯕꯁꯤꯅꯤ ꯅꯨꯡꯁꯥꯗ ꯐꯥꯎꯕ ꯕꯣꯠ ꯈꯣꯝꯂꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯗꯤꯕꯦꯠ ꯀꯌꯥ ꯇꯧꯅꯗꯨꯅ ꯑꯃꯅ ꯑꯃꯗ ꯆꯩꯅꯗꯨꯅ ꯄ꯭ꯔꯖꯥꯕꯨ ꯍꯔꯥꯎꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯇꯁꯦꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯕ ꯃꯤ ꯌꯥꯎꯔꯛꯄ ꯇꯥꯔꯕꯁꯨ
ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯟꯗꯣꯛꯇꯨꯅ ꯄꯥꯔꯇꯤꯒꯤ ꯃꯤꯠꯌꯦꯡꯐꯝꯗ ꯊꯝꯗꯨꯅ ꯗꯦꯀꯣꯔꯦꯁꯟ ꯑꯣꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯗ ꯂꯩꯕꯥꯛ ꯑꯁꯤ ꯆꯂꯥꯏꯅꯕꯒꯤ ꯑꯁꯦꯡꯕ ꯁꯛꯇꯤ ꯑꯗꯨ ꯄꯤꯔꯤꯕꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯛꯇꯤ ꯌꯥꯝꯅ ꯄꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ ꯅꯈꯣꯏꯒꯤ ꯅꯔꯥꯜꯅꯤ ꯁꯔꯀꯥꯔꯅ ꯁꯣꯔꯣꯛ ꯀꯗꯥꯏꯗ ꯁꯥꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜꯗꯤ ꯍꯥꯟꯅꯗꯒꯤ ꯂꯣꯏꯅ ꯈꯪꯅꯩ ꯁꯣꯔꯣꯛ ꯁꯥꯅꯕ ꯕꯤꯜ ꯄꯥꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯣꯔꯣꯛ ꯁꯥꯔꯛꯀꯗꯕ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯂꯝ ꯂꯣꯏꯅ ꯂꯩꯁꯤꯜꯂꯤ ꯑꯗꯨꯒ ꯁꯣꯔꯣꯛ ꯁꯥꯔꯛꯄ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅ ꯂꯝꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯃꯜ ꯇꯥꯡꯅ ꯌꯣꯟꯊꯣꯛꯂꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯥꯟꯅꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯀꯔꯕꯥꯔ ꯆꯠꯊꯔꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯤꯚꯤꯗ ꯎꯔꯤꯕ ꯄꯥꯎꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯅ ꯂꯣꯏꯅ ꯊꯥꯖꯩ ꯊꯥꯖꯕ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯂꯤꯕꯁꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔ ꯑꯁꯤ ꯀꯠꯊꯣꯛꯂꯦ ꯑꯗꯨꯕꯨ ꯑꯩ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯄꯥꯔꯇꯤ ꯑꯁꯤ ꯂꯩꯇꯕ ꯇꯥꯔꯕꯁꯨ ꯑꯁꯤꯒꯨꯝꯂꯕ ꯀꯔꯕꯥꯔ ꯑꯁꯤꯗꯤ ꯂꯦꯞꯄ ꯂꯩꯔꯣꯏ ꯑꯗꯨꯒꯅꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯕꯥꯛ ꯉꯥꯛꯄ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯃꯤꯆꯝꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯟꯅꯕ ꯂꯩꯔꯤꯕꯅꯤ ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯁꯣꯛꯄ ꯉꯝꯃꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯍꯥꯏꯔꯦ ꯅꯪꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯥ ꯅꯤꯔꯃꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯃꯥꯡꯕ ꯌꯥꯕ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯀꯔꯤ ꯑꯁꯥꯗ ꯑꯃꯨꯛ ꯑꯄꯦꯟꯕ ꯐꯥꯎꯔꯨꯈꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯗꯤꯕꯦꯠ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯗꯤꯕꯦꯠ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯥꯔꯊ ꯈꯪꯈꯤꯔꯣꯏ ꯆꯍꯤ 5-10 ꯅꯠꯇ꯭ꯔꯒꯅ 15ꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯈꯪꯂꯛꯄ ꯌꯥꯔꯤ ꯈꯪꯂꯛꯄꯁꯨ ꯑꯣꯏꯁꯅꯨ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯄꯤꯔꯣ ꯄ꯭ꯔꯇꯥꯞ ꯑꯃꯗꯤ ꯑꯇꯩ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯆꯦꯟꯊꯣꯛꯅꯈ꯭ꯔꯦ ꯅꯤꯔꯃꯟꯅ ꯃꯍꯥꯛꯀꯤ ꯁꯤꯂꯤꯟꯗꯔ ꯃꯊꯛꯇ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯉꯁꯥꯏꯗꯒꯤ ꯏꯉꯛ-ꯉꯛꯅ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯔꯣꯍꯟꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯆꯠꯂꯣ ꯔꯣꯍꯟ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯤꯔꯃꯟꯅ ꯆꯠꯂꯣ ꯍꯥꯏꯔꯕꯁꯨ ꯅꯤꯔꯃꯟꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯅꯤꯡꯗ꯭ꯔꯤ ꯅꯤꯔꯃꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯅꯤꯔꯃꯟꯁꯨ ꯔꯣꯍꯟꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯌꯦꯡꯅꯔꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯄꯨꯝꯅꯃꯛ ꯍꯥꯏꯅꯔꯕꯒꯨꯝꯁꯨ ꯇꯧꯔꯤ ꯑꯗꯨꯒ ꯊꯣꯡꯖꯦꯜ ꯃꯄꯥꯟꯗꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯆꯥ ꯔꯣꯍꯟꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯔꯣꯍꯟ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯔꯣꯍꯟ ꯆꯠꯅꯤꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯤꯔꯃꯟꯁꯨ ꯃꯄꯤ ꯇꯥꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯔꯣꯍꯟꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯔꯣꯍꯟꯒꯤ ꯃꯈꯨꯠ ꯍꯣꯝ ಮಿನಿಸ್ಟರ್ನ ಪಾಯಿರಿಬ ಅದು ರೋಹನ್ನ ಥಾದೋಕ್ಲಮಿ ಅದುಗ ಹೈರಯಿ ಚಹಿ 15 ಚಂದ್ರಬಸು ಕರಿ ಮರಂಗಿದಮಕ್ತ ನಂಗ್ನ ಥಬ ಅಸಿ ತೌರಿಬನೋ ಹಾಯ್ಬದೋ ಐ ಖಂಗ್ಲಬಗುಮ್ ತೌರಿ ಹೈರಮ್ಮಗ ರೋಹನ್ ನಿರ್ಮನ್ಗೆ ಮನಾಕ್ತ ಚೆನ್ಸಿಲಕ್ತುನ ನಿರ್ಮನ್ದ ಯಾಮ್ನ ನುಂಗ್ಸಿನ ಕೊಲಮಿ ನಿರ್ಮನ್ಸು ರೋಹನ್ಗೆ ಮತವ ಅಸಿದ ಥಮೋಯ್ ಪೆಂಜನ ನೋಗ್ಲದುನ ನುಂಗ್ಸಿರಬ ರೋಹನ್ಬು ಕೋಲಿ ರೋಹನ್ದ ನಿರ್ಮಲ್ನ ನುಂಗ್ಸಿನ ಕೊಂಬಿದುನ ಮಕೋಕ್ತ ನಾಂಥವೀರಗ ಅರೋಯ್ಬ ಬಿದಾಯ್ ಪೀರಿ ಮಪಾಸು ನತ್ತಬ ಮಾಬು ಫಾದುನ ಪುರಿಬ ನುಪಾ ಅಮದ ರೋಹನ್ನ ಮಹಾಕಿ ಹೆಕ್ ಮಪಾದ ಫಾಬ ಉತ್ತಬ ನುಂಗ್ಸಿಬ ಅಮ ಉತ್ಪಸಿದ ಹೋಮ್ ಮಿನಿಸ್ಟರ್ ದಿ ರೋಹನ್ಗೆ ಮಪಾ ಓಜರಬಸು ಅಂಗಕ್ಪನ ಖಮ್ ಥೆಂಖ್ರೆ ಮರಮ್ದಿ ಹೋಮ್ ಮಿನಿಸ್ಟರ್ನ ಮಪಾ ಅಮ ಒಯ್ನ ರೋಹನ್ಗೆ ಮಫಮ್ದಗಿ ಅಸಿಗುಮ್ಲಬ ಮಚಾಗಿ ನುಂಗ್ಸಿಬ ಅಸೆ ngasi ಫಾಬ ಫಂಗ್ದ್ರಿ ರೋಹನ್ನ ಚಲಂದಾಯ್ದ ಫಗ್ಲಾಂಗ್ದ ಥೆಕ್ಲಿಬ ನಿರ್ಮನ್ ಅಮದಿ ಅಪು ಮಖೋಯ್ ಅನಿಗಿ ಮಪಾ ಮಚಾ ಕಾಮಿನಬ ಫೋಟೋಸಿಂಗ್ ಅದುದ ಮೂನ ಯೆಂಗ್ದುನ ಚಟ್ಖಿ ತಸೆಂಗ್ನಮಕ್ಕಿದಿ ರೋಹನ್ನ ತಸೆಂಗ್ನ ಪಾಮ್ಲಿಬದಿ ಮಪಾಗಿ ನುಂಗ್ಸಿಬ ಅದುನಿ ಮಪಾಗ ಪುನ್ನ ಸಾನಮಿನದುನ ಮಪಾಗ ಪುನ್ನ ಲೆಮಿನಬ ಅದುನಿ ಅದುಬು ರೋಹನ್ಗೆ ಮಪಾ ಹೋಮ್ ಮಿನಿಸ್ಟರ್ಗೆ ಮಫಮ್ದಗಿದಿ ngasi ಫಾವದ ರೋಹನ್ನ ಫಂಗ್ದ್ರಿ ಮಸಿಗಿ ಮತುಂಗ್ದ ನಿರ್ಮನ್ ಖುಲಾಯ್ ಥಾದೋಕ್ತುನ ಮಸಾ ಮತೊಂದ ಪುಲಿಸ್ತ ಸರೆಂಡರ್ ತೌಖಿ ಪುಲಿಸ್ನ ಮಾಬು ಫಾದುನ ಪುಥೋರಕ್ಖಿ ngasi di ನಿರ್ಮನ್ ಮಹಾಕಿ ಅನಿಂಗ್ಬ ಅದು ಥುಂಗ್ಲೆ ಅದುಬು ಮೈಥೋಂಗದದಿ ಅಪೇನ್ಬಗಿ ಮಮಿದಿ ಉದ್ರಿ ಮಹಾಕ ರೋಹನ್ಗ ಅಮುಕ್ ಹನ ಉನರರೋಯ್ ಕಾಯ್ನರನಿ ಖನ್ಬಗಿರಾ ನಿರ್ಮನ್ ಅನಿರಕ್ ಶುಭ ಓಯ್ನ ಮಚಾಗ ಕಾಯ್ನಬ ಹಾಯ್ಬದೋ ಓಯ್ಬ ತಾರಬ್ರಾ ನಿರ್ಮಲ್ನ ಜೇಲ್ದ ಚಂಗ್ದ್ರಿꯉꯩದ ಮಚಾನುಪಾ ಅಪು ಮಖೋಯ್ ಅನಿನ ಹರಾವ್ನ ಸಾನರಂಬ ಮಫಮ್ ಖುದಿಮಕ್ತ ಚತ್ತುನ ಮಚಾನುಪಾಬು ನಿಂಗ್ಸಿಂಗ್ಲಿ ಮಖೋಯ್ ಅನಿಗಿ ಸಾನಫಮ್ ಓಯ್ರಿಬ ಸಮುದ್ರ ತ್ರೋಬಾನ್ ಅದುದ ಲಾಕ್ತುನ ನಿರ್ಮನ್ನ ಮಚಾನುಪಾ ಅಪುಗಿ ಈ ತೈರಬ ಇಸಿಂಗ್ ಬೋಟಲ್ ಖೋಂಗುಪ್ ಅಮದಿ ಸ್ಕೂಲ್ ಬೇಗ್ ಸಿಂಗ್ ಅದು ಸಮುದ್ರದ ಥಾದರದುನ ನಿರ್ಮಲ್ನ ಮಹಾಕಿ ನುಂಗ್ಸಿರಬ ಮಚಾನುಪಾ ಅಪುಬು ಅರೋಯ್ಬ ಬಿದಾಯ್ ಪೀದುನ ವಾರಿ ಅಸಿ ಲೋಸಿನ್ಖಿ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯕꯤꯔꯛꯎ ꯋꯥꯔꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡꯒꯤ エピꯁꯣꯗꯁꯤꯡꯗ ꯂꯥꯏꯛ ꯀꯃꯦꯟꯠ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ